ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄ ꯅꯄꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯨꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯃꯥꯂꯦꯝ ꯅꯤꯡꯊꯧꯖꯥꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯈꯛꯇꯪ ꯃꯃꯤꯡ ꯊꯝꯖꯔꯝꯒꯦ ꯄꯟꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯄꯜꯂꯒꯗꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯈꯔ ꯂꯩꯒꯗꯕ ꯃꯔꯝ ꯑꯗꯨꯅ ꯄꯟꯖꯕꯅꯤ ꯑꯣꯖꯥꯅ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭रीडम फ्रॉम इंडिया हाइबा अखोई हिस्ट्री ऑफ मणिपुर नेशनलिज्म 1947 2000 AD हाइबा मालेम निंथौजानी इबा लाइरिक आई होरेन कना तौगी स्क्रीन अदुम हापजरके लाइरिक सिमा अदुगा अमना India's war on democracy हाइबा मा असे the debate on UPSPA 1958 हाइबा सिजु मालेम निंथौजा अखोई सर्च ने इबा लाइरिक ने अदुगा अमना diametrical nationalisms हाइबा rulers, rebels, and masses in Manipur हाइबा सिजु खोगी सर मालेम निंथौजान इबनी आइना अलुम स्क्रीन दा हापजरके लाइरिक अहोम सि अखोइना लौखतपदा हाइबदी मयाम मांग थमजबदा सिबुकी कंडीशन दा ओजासना तौबिग्रे हाइबदमा लै अदुगा अते अते तो मयामसु एक्टिविटी मयामसु लैरि अदुबु हाइबा सिंगसे खोइन थमजरिबसि अखोइ मणिपुर दा हुजि ओइरिबा इरांग हाइबा तारे कन्फ्लिक्ट सिगी मतंगदा खना नैनाजनबा हाइदना अखोइगी मणिपुरदा फोंखिबा खबर यावगिबा खबरसिंदसु युफम खरा ओइरगा अदुगा अखोइगी वाखलोंदा लाकपा हजिजिक ओइरिबा क्राइसिस सिगी मतंगदा करी करम्बा मौंगदा अखोइना खनाबा याबगे हाइबदुगी मतंगदा थमजबने ओजा अहानबगी ओइना ओजागी मिंगलेफम हाइद्रगजो अखोइना ngasi उनजैबसि दिल्लीगी मफम अमदा अखोइ ओजागी संगाइदा अखोइ उनजबनी प्रोग्राम असि अखोइना खनना नौजब प्रोग्राम ने अदा मयामदा थमजनिंगसि ngasiगी प्रोग्राम असिदा अखोइना हांगबदा हाइगदा वाना हाइहौदा अदगी हाइरोदे वाना हाइदोखि करिम्बा यावरगसु असोयंगाम यावरगसु यंगबिबा व्यूअर्स पुनमना आपिगने खली अहानबदा ओजाबु खुरुमजरि ओजादा अहानबदा अखोइना लाक्सनिंगिबा वहांसि अखोइ कनो हौजरगे अखोइगी मणिपुरदा 29 जुलाई दा अखोइगी कोकोमिनिसेंदना मास रैली मा पांथुए अदो मास रैली पांथोकपसदा मसिदा अखोइना मोइगी रिजोल्यूशन म्याम थम्मी रिजोल्यूशन म्याम जे मनुंगदा अखोइना मयामदा हंगनद्रिबा वहंग अमखक हाइबा तारे अमखक लखोचरके मदुदि सिदे थमजरिसि चिनकुकी नार्को टेररिज्म हाइबनी मसिगी मतंगदा मतेमजंग थम्बियोजा चिनकुकी नार्को टेररिज्म हाइबा वाहिसि चुम्मी अमसुंग लाले सिगी फ्रेश हाइबगी वासि नाकलंग थमग्रकांदा होय होय असिना फोंदोंनिंगिसे करिनो हाइबदुमा येंगसि अदा चिनकुकी हाइबसिदा असिना फुरुप अमगी ममिंग ओइन मुपल्ले अदुगा हौजिक थोरैबा इशू सिदाइदा नार्को हाइबसिमसुंग पल्ले टेररिज्म हाइबमसु पल्ले सिगिसे कोइनाने खितंग एलाबोरेट तौना खितंग सांगदोंग येंगसे होय होय अदा चुम्मी चिनकुकी हाइना पल्लमनिना अखनबा कांग्रुप अमदा टारगेट तौरे हाइबदुम बेस तौबा अदु असि खंगद्रिनेदा कोइना खंगदौबसे कोइगी नार्को कैपिटलिज्म हाइजान खंगसे ओके चिनकुकी नार्को टेररिज्म हाइरे इसे करिनो हाइबसि येंगु नो हनु मतमदा इहान हानबदा नार्को कैपिटलिज्म हाइबसि हाने येंगसे नार्को कैपिटलिज्म सिदा कोइना येंगदौरिसि अमना सागी इंडिया की फिल्म दे येंगु मतमददि NDPS Act 1985 की मखादा करम पोषकको अखोगी नार्कोटिक ड्रग्स एंड साइकोट्रोपिक सब्सटेंस हाइना खंगनगे इलीगल आदि आइन यादब पोषकनो हाइदुम येंगसे होय होय नार्को कैपिटलिज्म से कोइना येंगसे असुगुम्बा NDPS Act ना थिंगबा पोट दो थिंगदबा पोत बाउदा कोइगी फार्मासी की हिदा ओइना सुंगबदा बाउदा मदु लाना सिनरगदि अथु बाउदे कोइना साइगी चांग हेना पुतारगदि अदग मदु लाना सिनरगदि कोइगी मेतेगी लोंददि मेगाबा निशा हाइ सिंजा हाइ होय होय सिगे पोसेक्स नार्को कैपिटलिज्म असे कइनो हाइ तारगदि अदुम मयाइ काबा सिंजा से निशा सिंगसि द सुंगबा साबा योनबा सेमबा संदोकबा असि तौरगा असिदा सेंदोंग तानबा अदु कोइना असैगी नार्को कैपिटलिज्म हाइना कोइना कौबे होय होय हाइबसि इंडिया रमदगी कुसेलपा कोइगी फार्माटिकल हिदाक सिंगसि निशा ओइना सिजनबदा
मधुगी तो निसागी में नगरबार तौरगदी अदुसु नार्को कैपिटलिज्म की कोई एलिमेंट अमा ओइरे अदु हाइरि बसि बर्मारम द पुरगा योलुगरबसु यदि बर्मारम द मधुना कोई अतोप हेना मयाई काबा निशा सुंगा पुसलगसु नत्रगना मणिपुर की मनुंग द हाउरिबा गंजा ओइबे याय नत्रगना ओपियम ओइबे याय सिगी सिंगसिसु अमुक रॉ मटेरियल्स ओइना नत्रगना सेमी processed products ओइना ब्राउन शुगर की लेवल दा ओदो ओइबे याय अदगी खरा हंदबा थाकता नत्रगना खरा हंगतबा थाकता ओइबे याय को असि खुदमक से तौरगा सेंदोंग ताली बसे मसे कोइना नार्को कैपिटलिज्म कौवेबा अदु नार्को कैपिटलिज्म हाइबसिदि यंगपकांददि मसिददि की कना कना सरुक यागे हेब तारगदि याम पाक सावरने मरमदि सुंबा साबा योनबा पुसलपा कोइना हेक हाइनबदा मतोंदा लेबा ड्रग लॉर्ड्स हाइबा को केनोम लेरे होजि फावदा ड्रग लॉर्ड्स मते कोइ कन्विक्ट तौद्रिबनिना कना कना नो हाइबदुदि कोइ पुथोकपदि ngamdre अदुगा एखोइ चिंगबदि म्याम लेरे मसि खुंदामिनरिबा पुरु निफु मु हेना खुंदामिनरि सिंगि मिवै अवांबा थाक्ता लेबा यामना पावरफुल ओइबा मीसिंग याम सेंजाव पाइबा मीसिंग मदो राजनीति की इंक्लाइनेशन सु लेरम बे याय पॉलिटिकल इन्फ्लुएंस ओबो मी मरमसु याय मोय म्याम अमे इन्वॉल्व तौरे हाइबदि खांगी अदु नतबा पेडलर्स म्याम अमा मदुगी मदु योनबा सुंबा साबा पुसलपसु लेयर म्याम अमा लेरमने हेबको मसिदि पुरा को वेब नेटवर्क अमा पाक्सन लेबद माइन तौबनी अदुना ngasai की पेडलर्स सिंग जे फारको मतमददि अमु प्रूफ सिंग की मीसिंग की लोइना याम तौरे हाइबसि गवर्नमेंट की एनआईबी की रिपोर्ट सिंग पुलिस की रिपोर्ट की उफंगबने अदगी दि अमु कंज्यूमर्स सुंग ले साबा थोप ngasai tawri mayam se aduna producers distributors ki maratsu level tongan lere adu consumers lere hairi di sigi narco keno sigi capitalism sigi chawba mara chetpa political economy su leiram ne kana makrana haine drug take phangko pesa sigi na ko politics involved tawe ade lenga pai da mu yawe adegi police su involved tawe yawe haire adegi army involved tawe yawe ki phabi yawe siam mara se selaba network amakhamne अदुना अखोइना नार्को कैपिटलिज्म की एंगल दगी यंग मतमददि मणिपुर या मरा चेले मसिदा फुरुक खदिमक की मियोय चिंग मयाम अमा मसिदा डायरेक्टली नत्रगना इनडायरेक्टली कंज्यूमर होइना डिस्ट्रीब्यूटर होइना पेडलर्स होइना लेरे अदगिदि सिदगी थोरक लाइना तिना मयाम सिदगी अखोइगी लायेंबदा अखोइगी खुदम मने सै फार्मेसी की हिदाक सिनरी नत्रगना डॉक्टर मयाम ले लायेंबदा को हाइबदि सिना पिरकपा नेगेटिव इंपैक्ट तुना ओहेलपा लाइना तिना सोकपा नाबा सिबदा मदुदा मथौ ताबा एसेंशियल आइटम्स म्याम अमा हिदाक लंतकी ओइबे याय हॉस्पिटल की ओइबे याय अदुसु मु फ्लोरिश तौरिने रो स्टेट ऑफ नेटवर्क ने हेबनिदा मरी जिमो अमदा अदुना कोना नार्को कैपिटलिज्म हाइबसि यंग मतमददि मसि दा मसाई फुरुक कोदिंगमक की मिवै सिंग यावे मसि जे याम सावा अदुगा सिम माना से लोगस अमनि हाइबसि नार्को कैपिटलिज्म हाइबसि यंगा कांदा दुदि नार्को टेररिज्म हाइबसि न कैनो अमु हंगदोइने को नार्को टेररिज्म हाइबसि गी यंगदोइने हम कैनो कांदा मसि फुरुक अदुदा यंग नतबको मखोइगी अदुम बिजनेस से रन तौबे याननबगी उपाय पामै म्याम अमा सेनरपदा तुजु खुलाई कसेलगा खुलाई पाइरगा गेंग सेमा कांसदैदा मगी बिजनेस से याननबगी अमसु मखोइगी सेंदोंग से फंगनब होनबगी टेरर की थवोंग चथबा हातपा तुपा की हनबा सजबो कांगु लेतागदी गेंग गाइन सु हाइदनको मसि कोइन सिनेमा द कैब्रास उइको थाईलैंड लोमदा लई अतै मफमदा लई काइन हाइबगी एग्जांपल्स म्याम अम लेबसे मोबाइसिना नसै टेरर तौबा गेंग से लेतागदी मदु नार्को टेररिज्म हाइबने अद नार्को टेररिज्म की मनुंग सिदसु अखोइगी नार्को टेररिज्म की मनुंग दसु अखोइना अखोइगी अनि थोना यंगता यादरे अमना हजिकी हाइबतो पॉलिटिकल पांदम हाइबदी फुरुक कांगु नाइबा मोंग नत्तबिदा सुना थंगी बिजनेस रन तौनब होनबदा सेंबलक गेंग खुदपुजी खुलाई बाइबिसिंग बि यंगता तारगदी मोइनो टेररिज्म की थोंग चथा तारगदी मदु नार्को टेररिज्म ने कुकी से नार्को टेररिज्म हाइरपगी एंगल से लाग तारगदी इचम संब टेररिज्म की थोंग सिका पॉलिटिकल अमसुंग कम्युनल एजेंडा का समजिनरपा पैशनरपा हाइतारेको आइदी असिगी लमजे कोई फुरुक की वैबा सेपरेट एडमिनिस्ट्रेशन में तांगनी बो हाइरसु फुरुक की लालोंग तौरगा फुरुक की इरांग सागलगा बिजनेस से हिंगनन बो होनगने बो हाइतारगसु अन्नत्रगना नसैगी क्रॉस बॉर्डर एथनिक बाउंड्री दा युंफम वैरगा कोई महाइरबा सिंग नार्को कैपिटलिज्म से प्रमोट तौनब होनबदा कुजु खुलाई म्याम म सिजनरगा मितो पुसलाबा कोइरोमदा अदगिदि टेरिटोरी सी ऑक्युपाई तौननबगी मितो पुसलप खतनतना टेरिटोरी सी अदुगुंबा ngasai ड्रग की बिजनेस सिदा नार्को कैपिटलिज्म से दा थ्राइव तौननब होनरप मतमदा कॉपी पाक साउन थारपा डिफोरेस्टेशन तौरपा हाइबनसिन
ꯑꯗꯨ ꯃꯗꯨ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒꯅ ꯀꯝꯃꯨꯅꯦꯜ ꯏꯔꯥꯡ ꯁꯥꯒꯠꯂꯛꯄ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯀꯝꯃꯨꯅꯦꯜꯗ ꯇꯥꯔꯒꯦꯠ ꯇꯧꯔꯦꯅ ꯍꯥꯏꯕ ꯀꯝꯃꯨꯅꯦꯜ ꯑꯣꯕꯖꯦꯛꯇꯤꯚ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯗꯣꯃꯦꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯅꯕꯒꯤ ꯑꯦꯡꯒꯜꯗꯨꯒ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯗꯒꯤ ꯐꯪꯉꯛꯄ ꯁꯦꯜꯗꯨꯒ ꯃꯔꯤ ꯂꯩꯅꯔꯛꯑꯒꯗꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯁꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯡꯒꯜꯗꯣ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯁꯤꯒꯨꯝꯕꯒꯤ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯣꯡ ꯄꯥꯛꯊꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯦꯡꯒꯜ ꯑꯃ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯍꯧꯖꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯏꯁꯤꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯃꯤꯟ ꯇꯧꯔꯤ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯆꯤꯟ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯏꯍꯧ ꯅꯠꯇ꯭ꯔꯒꯅ ꯏꯁꯨꯁꯦ ꯁꯥꯒꯠꯄ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯀꯦꯄꯤꯇꯦꯂꯤꯖꯝꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯗꯨꯗꯒꯤ ꯔꯦꯁ ꯇꯧꯔꯛꯄ ꯐꯟꯗꯨꯅ ꯑꯃꯨꯛ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯑꯃ ꯇꯥꯟꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯑꯥꯔꯝ ꯑꯦꯒ꯭ꯔꯦꯁꯟꯁ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯣꯄꯒꯦꯟꯗꯥꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯁꯤꯒꯤ ꯄꯣꯂꯤꯁꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯀꯦꯄꯤꯇꯦꯂꯤꯖꯝ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯃꯁꯨꯡ ꯀꯝꯃꯨꯅꯦꯜ ꯑꯦꯖꯦꯟꯗꯥꯒ ꯃꯔꯤꯁꯤ ꯆꯨꯁꯤꯟꯅꯅ ꯂꯩꯅꯩ ꯍꯥꯏꯕꯗꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯃꯁꯤꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯗꯅ ꯃꯃꯤꯡꯁꯤ ꯊꯣꯟꯈꯤꯕꯅꯤ ꯑꯗꯨꯒ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯁꯤꯗꯩꯗꯤ ꯌꯦꯡꯒꯗꯧꯔꯤꯗꯤ ꯉꯁꯥꯏ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯦꯜ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯍꯧꯔꯤꯕ ꯏꯍꯧꯁꯤꯕꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯗ꯭ꯔꯒꯀꯤ ꯃꯅꯤꯅ ꯑꯗꯨꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯤꯕꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯏꯆꯝ ꯆꯝꯕ ꯏꯅꯣꯁꯦꯟ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗꯨꯗꯤ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯌꯥꯎꯅ ꯀꯣꯞꯁꯤꯜꯂꯝꯒꯗꯧꯕꯗꯤ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯦꯜ ꯐꯣꯔꯁꯦꯁꯀꯤ ꯂꯤꯗꯔꯁꯤꯡ ꯗ꯭ꯔꯒꯁꯇ ꯏꯟꯚꯣꯜꯚ ꯇꯧꯋꯦꯅ ꯍꯥꯏꯔꯒ ꯃꯗꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯣꯡ ꯄꯥꯏꯊꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯌꯣꯡꯂꯩ ꯃꯔꯩ ꯅꯥꯕ ꯐꯨꯔꯨꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯗꯣꯃꯦꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯔꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯗ꯭ꯔꯒꯁꯀꯤ ꯃꯅꯤꯒ ꯃꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯖꯝꯁꯤꯒ ꯇꯨꯅ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕꯗꯣ ꯃꯗꯨꯗ ꯌꯦꯡꯉꯛꯑꯀꯥꯟꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕ ꯀꯝꯃꯨꯅꯦꯜꯒꯤ ꯀꯩꯅꯣꯁꯤ ꯑꯃꯈꯛ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯈꯦꯠꯅꯕꯁꯦ ꯅꯝꯕꯔ ꯋꯥꯟ ꯑꯁꯤ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯅꯥꯔꯀꯣ ꯀꯦꯄꯤꯇꯦꯂꯤꯖꯝ ꯌꯦꯡꯒꯗꯧꯕ ꯅꯥꯔꯀꯣ ꯀꯦꯄꯤꯇꯦꯂꯤꯖꯝꯒꯤ ꯃꯅꯨꯡꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯦꯂꯤꯃꯦꯟꯁꯤ ꯌꯦꯡꯒꯗꯧꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯦꯂꯤꯃꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯑꯦꯡꯒꯜꯗꯒꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯨꯀꯤꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯅꯕꯒꯤ ꯑꯥꯔꯝ ꯏꯟꯁꯨꯔꯦꯛꯁꯟꯁ ꯑꯣꯔ ꯑꯥꯔꯝ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯔꯛꯅꯕꯒꯤ ꯈꯣꯡꯆꯠꯁꯦ ꯀꯩꯅꯣꯅ ꯑꯗꯨꯒ ꯂꯥꯂꯣꯡꯁꯤꯡꯁꯦ ꯁꯤꯒꯤ ꯗ꯭ꯔꯒꯀꯤ ꯃꯅꯤꯒ ꯃꯔꯤ ꯂꯩꯅ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯗꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯅꯤ ꯑꯦꯟꯇꯥꯌꯔ ꯀꯨꯀꯤ ꯄꯣꯄꯨꯂꯦꯁꯟꯕꯨꯗꯤ ꯑꯣꯏꯅ ꯑꯣꯀꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯔꯗ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯕꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯈꯕꯔꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕ ꯑꯩꯅ ꯈꯕꯔꯗ ꯌꯥꯎꯈꯤꯕꯗꯨ ꯈꯤꯇꯪ ꯀꯣꯠ ꯇꯧꯖꯔꯒ ꯄꯟꯖꯕꯅꯤ ꯁꯔꯗ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔꯅ ꯄꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤꯒꯤ ꯅꯠꯇꯕꯗ ꯄ꯭ꯔꯨꯐ ꯄꯤꯌꯣꯅ ꯍꯥꯏꯒꯠꯂꯛꯄ ꯑꯗꯣ ꯄ꯭ꯔꯨꯐ ꯄꯤꯌꯣꯅ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯇꯦꯡ ꯈꯛꯇꯪ ꯄꯟꯖꯔꯝꯒꯦ ꯁꯔꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯂꯧꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯀꯤꯒꯤ ꯂꯥꯂꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯏꯟꯚꯣꯜꯚ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯡ ꯂꯤꯗꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄ꯭ꯔꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯆꯦꯟꯅꯕꯗ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯊꯥꯟꯂꯦꯟꯄꯥꯎ ꯒꯨꯏꯇꯦ ꯍꯥꯏꯕ ꯑꯃ ꯃꯤꯁꯇꯔ ꯊꯥꯟꯂꯦꯟꯄꯥꯎ ꯒꯨꯏꯇꯦ ꯑꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯄ꯭ꯔꯖꯦꯟ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯖꯣꯃꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣ ꯃꯁꯤ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤꯒꯤ ꯄ꯭ꯔꯖꯦꯟ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯁ ꯑꯦꯝ ꯄꯤꯅꯦꯕ ꯀꯦꯟꯗꯤꯗꯦꯠ ꯑꯦꯛꯁ ꯑꯦꯝ ꯄꯤ ꯀꯦꯟꯗꯤꯗꯦꯠꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯦꯛꯁ ꯑꯦꯝ ꯄꯤꯁꯨ ꯑꯣꯏꯔꯝꯃꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯖꯦꯟ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯕ ꯖꯣꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ ꯑꯗꯩ ꯑꯃꯅ ꯃꯤꯁꯇꯔ ꯈꯟꯆꯤꯟ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤꯒꯤ ZRAꯒꯤ ꯑꯗꯨꯒ ꯃꯥꯛꯁꯤ ꯀꯥꯏꯗꯅꯣ ꯍꯥꯏꯀꯥꯟꯗ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯁꯤꯃꯁꯨ ꯀꯣ ꯑꯗꯨꯒ ꯑꯃꯅ ꯖꯦꯅꯔꯦꯜꯅꯤ ꯃꯤꯁꯇꯔ PS ꯍꯥꯎꯀꯤꯞ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯆꯤꯌꯔꯃꯦꯟꯅꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNAꯒꯤ ꯑꯗꯨꯒ ꯃꯥꯁꯤ ꯑꯣꯔꯤꯖꯤꯟꯁꯤ ꯀꯥꯏꯗꯅꯣ ꯍꯥꯏꯔꯒ ꯕꯔꯃꯥꯗꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯇꯔ ꯂꯧꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥꯂꯦꯟꯗ ꯑꯗꯩ ꯑꯃꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯂꯩꯔꯕ ꯑꯣꯀꯦ ꯑꯃꯅ ꯗꯦꯕꯤꯠ ꯍꯪꯁꯤꯡ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗ ꯀꯣꯠ ꯐꯪꯖꯕꯗ ꯅꯥꯒꯥꯂꯦꯟꯗ ꯑꯗꯨꯃꯥꯏꯅ ꯐꯪꯕ ꯑꯗꯣ ꯑꯃꯅ ꯗꯦꯕꯤꯠ ꯍꯪꯁꯤꯡ ꯍꯥꯏꯔꯤꯁꯤ
present president ni Kuki Revolutionary Army KRA aduga mak si origin si kai no Burma da gini aduga mak si kanagi ma puroi bna hairaga Mrs. akhoi 𝐄𝐢𝐤𝐡𝐨𝐢 hangsing haina akhoi cycle assembly constituency dagi sitting MLA oiba Manipur gi assembly manungda sitting MLA oiba haibana PC gi MLA sigi mapuroi bani aduga amana amakaka panjaramge aduga Mr. SD Thangboy Kipgen present chairman ni ma si kaino Kuki National Front KNF ki aduga United People's Front UPF ki aduga mahaki maxima puroi bani kanagi no hairga Mrs. 𝐄𝐢𝐤𝐡𝐨𝐢 Kipgen the present Minister of Commerce and Industry and Corporation Manipur hairba singsi mapalam gi mioi loi oiraba sida akoina kainona khoigi Manipur gi governor khoigi governor's statement pibada mapalam gi force yaure haibasta sida sodam proof di phangaba ado mai makhata ba yauba koi cadre singsi mapalam gi anamane haji myamna ju khangnarba si matanda Kuki inpina proof biona haji sir si matanda kari haina thambini ba yabagi thambi ba yabagi Hojiki adomna pathoki ri besingdo adu ming hindudi aina khanjabada moigi horpam si mapanam dagi oitar gaso hojikti Manipur manung operate tawtar gadi moisi Manipur gi India gi citizenship phangnaga Manipur manung da scheduled tribe ki kota bo phang bising ko oi mo yana moise phangdabusu yauribane da karam mong da mokoi si sanghalaga operate tawribano mokoi citizenship phangba taragana India ki citizenship phangba taragana madu magi niyom ama natragana pathap ama niyom sumna phangibra natragana law na hura law na da sangsalaga mokoi se laws gi procedure she follow tawdabida by default amaga chusanaraga mogi fundamental mi singu gi obi natragana bureaucratic maneuverings obi ai pa mogi Manipurda fundamental gi ba India citizenship phangibra haibasigi legitimate authority oibadudi madu yengchinanami authority dudi government of India ne okay the foreigners act 1946 ni implement tawribra intagna to pa indigenous people singu protection pinana bi krai ba da borders sidagi mito plan sil lapase yengsalli masung yengchande haibasidi masigi daita sidi bharat sarkar gi daita ne okay similarly adagidi amana akoi governor na hairi base adumaina hana leigraba leader sing tu min tawrira natragana atopa hosiki irang siga mari lena haitai ko maroina 2000 ki sigi last 2018-19 si military dala pasai hau tagi sanjila ko web sing tugi na adugumba sanjila ko cross border terrorist elements sing se isna ko gi Manipur da sanjila hairi bra haibasima kano governor na exactly mai ko yam sengre okay natragana ko ye mapandagi asylum seekers refugee me ama sang e moi ko mo to terrorist oina udori bra natra Iran ho oina udori bra natragana moi gi manunda yauri bra haisu governor ki statement to the yam mayek seng na udi oide aduga Kuki inpina madum ni top yaude mapandagi proof taw kaina hai dudi moidi ngasai gi mapandagi mi chanjala pase isini now ni hai riba ki India ga Burma ga leidari to boundary city artificial boundary ni kaina hai ga cross border infiltration si yamna support of kambu ni na adum moi gi ngamam to political propaganda wai duni adu di claims amasung counter claims and refutations ti leine ba adu pen Kuki MP gi statement sing atai yang badasu ITL ki badasu degidi mokoi gi spokespersons loina leiriba university ko jasing na su hai badasu moi masana admit tawrabane ba siging leiriba sigi boundary se thugairaga moina free movement tawi sangkok sangsin tawi moi gi homeland tani hai city moi bayek sen na hai bane aduna Kuki MP na hai statement si propaganda gi part amani aduga proof tawba amasung tawda bai gi akoi misam na di ngamroi ko adugi ki panbi gi ba ming mayam sing do moi tu sangai ba sing sum sangai ba hai su sang te bo hai tar ga su madu ai gi meng gi lali bo hai su da gi hai su madu gi praman amasung bari bo khum di di governor of Manipur gi thawda ne man se ro thu tar ne na aduga mari le na ba authorities sing na pai gi taw ne adu asupui ba se Manipur government na su aduga Bharat sarkar na su asing bagi sigi masaina bisa hai bi gi bisa je ko taza ba di kui re ba okay adu action amaka yengde yengba koina ude aduna hum ya price sai das tum ya sanaraga sange haibududi mapandagi mi change haibududi admit tawraga so asana pose dum yan bagi pot ma leura haibagi wansin su thore haibani aduna sitati ana hak na masum ai hak na sina foreigner nation na te haibani haibse
proof ꯇꯧꯕꯗꯤ ꯋꯥꯗꯤ ꯋꯥꯔꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯤ ꯑꯁꯩꯅ ꯊꯝꯖꯔꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯅ ꯁꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯨꯁꯤ ꯑꯩꯈꯣꯏ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯒꯦ ꯇꯧꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤ ꯐꯣꯔꯦꯟꯒꯤ ꯌꯥꯎꯔꯝꯃꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯐꯣꯡꯈꯤꯕ ꯀꯣꯠ ꯇꯧꯕ ꯃꯌꯥꯝꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯝꯕ ꯄꯣꯠꯇꯨ ꯑꯣꯏꯕꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯅ ꯄꯨꯁꯟꯖꯔꯛꯏꯁꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯣꯔꯤꯖꯤꯟꯅꯤ ꯍꯥꯏꯕꯁꯤ ꯀꯣꯠ ꯇꯧꯕ ꯄꯦꯄꯔ ꯈꯔꯗ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯍꯪ ꯑꯁꯤ ꯃꯤꯇꯣꯞ ꯆꯪꯉꯤ ꯆꯪꯉꯛꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯐ ꯇꯧꯗ꯭ꯔꯒꯁꯨ ꯀꯣ ꯃꯤꯇꯣꯞ ꯆꯪꯉꯤ ꯆꯪꯉꯛꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯔꯚꯦ ꯇꯧꯁꯤ ꯍꯥꯏꯕꯗ ꯌꯥꯔꯣꯏꯅ ꯊꯤꯡꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯏꯗꯤ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤ ꯏꯈꯪ ꯈꯪꯅꯔꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯤ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯉꯦ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯐꯣꯡꯈꯤꯕ ꯋꯥꯍꯪ ꯑꯃꯈꯛ ꯑꯩ ꯄꯨꯁꯟꯖꯒꯦ ꯃꯗꯨꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯝꯗ꯭ꯔꯕꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟ ꯀꯌꯥ ꯃꯥꯏꯊꯤꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯍꯦꯔꯥꯆꯟꯗ꯭ꯔꯗ ꯌꯥꯎꯅ ꯃꯩꯇꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯈꯕꯔꯗ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯀꯣꯠ ꯇꯧꯕ ꯌꯥꯎꯕ ꯑꯗꯨꯗꯩꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯤ ꯄꯪꯁꯦꯝꯗ ꯁꯦꯝꯗꯣꯛꯄꯗꯧꯅ ꯊꯦꯡꯅꯕ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯄꯨꯁꯟꯖꯔꯛꯏꯅ ꯀꯨꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯩꯈꯣꯏ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯏꯕ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯝꯗ꯭ꯔꯒꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟ ꯀꯌꯥ ꯃꯥꯏꯊꯤꯔꯝꯕ ꯌꯥꯏ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯔ ꯅꯩꯅꯔꯣꯏꯗ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦꯅ ꯂꯧꯕ ꯌꯥꯏ ꯃꯁꯤ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯗ ꯋꯥꯍꯪꯁꯦ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯣꯀꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤ ꯌꯦꯡꯕꯗ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝꯕ ꯁꯣꯔꯁꯦꯁꯇꯒꯤ ꯀꯔꯝꯕ ꯔꯤꯇꯟ ꯗꯣꯀꯨꯃꯦꯟꯠꯁꯇꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯀꯣ ꯍꯥꯟꯅ ꯍꯥꯏꯔꯝꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯂꯥꯁ 10-15 ꯌꯔꯁꯁꯤꯗ ꯍꯥꯏꯔꯛꯏꯀꯣ ꯑꯗꯨꯅ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯁꯦꯝꯒꯠꯂꯛꯏꯕ ꯀꯨꯀꯤꯁꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯪꯂꯩꯄꯥꯛ ꯑꯃꯁꯨꯡ ꯖꯂꯦꯡꯒꯝ ꯏꯀ꯭ꯋꯦꯁꯟꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯌꯦ ꯑꯗꯨꯅ ꯀꯔꯝꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠꯁꯇ ꯐꯦꯛꯠꯁ ꯑꯣꯐ ꯍꯤꯁꯇ꯭ꯔꯤꯗ ꯕꯦꯁ ꯇꯧꯔꯒ ꯍꯥꯏꯔꯤꯅꯣ ꯀꯔꯝꯕ ꯆꯤꯟꯕꯨꯝ ꯋꯥ ꯍꯥꯏꯕ ꯇꯥꯏꯀꯣ ꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯠꯂꯒ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪꯁꯤꯃ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯁꯤꯅ ꯍꯤꯁꯇꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯍꯤꯁꯇ꯭ꯔꯤ ꯔꯥꯏꯇꯤꯡꯁꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯔꯁꯇ ꯂꯩꯖꯗ꯭ꯔꯁꯨ ꯑꯅꯤꯁꯨꯕꯗ ꯍꯥꯏꯅꯤꯡꯕꯁꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯃ ꯑꯣꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯝꯄꯥꯌꯔ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯄꯨꯋꯥꯔꯤꯁꯦ ꯃꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯋꯥꯔꯤꯒꯤ ꯔꯤꯄꯣꯔꯠꯇ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯨꯀꯤ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯩꯇꯩ ꯀꯤꯡꯗꯝ ꯑꯃ ꯂꯩꯔꯝꯃꯦ ꯁꯦꯝꯃꯛꯄꯒꯤ ꯁꯥꯒꯠꯂꯛꯄꯒꯤ ꯄꯨꯋꯥꯔꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯨꯀꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡ ꯂꯥꯟ ꯃꯥꯏꯊꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯨꯀꯤ ꯍꯤꯡꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯨꯀꯤ ꯀꯧꯕ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯁꯣꯛꯅꯕ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤꯁꯤꯡ ꯂꯣꯏꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯔꯒꯁꯨ ꯌꯥꯎꯏ ꯑꯃꯁꯨꯡ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯌꯥꯎꯗꯕ ꯑꯦꯔꯤꯌꯥꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯗꯕ ꯑꯦꯔꯤꯌꯥꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯁꯛꯇꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯁꯔꯚꯥꯏꯚꯦꯜ ꯍꯥꯏꯕ ꯇꯥꯏꯀꯣ ꯅꯤꯡꯊꯧꯁꯤꯡꯁꯤꯒꯤ ꯁꯔꯚꯥꯏꯚꯦꯜ ꯈꯨꯗꯤꯡꯃꯛꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯨꯀꯤꯁꯤꯡꯗ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯈꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯊꯝꯖꯒꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯇꯥꯡ ꯍꯥꯏꯗꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯂꯩꯅꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯏꯃꯔꯖ ꯇꯧꯔꯛꯏ ꯍꯥꯏꯕꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯍꯥꯞꯀꯠꯅꯔꯛꯅꯦꯕ ꯇꯥꯡꯈꯨꯜꯒꯤ ꯄꯨꯋꯥꯔꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯩꯇꯩꯒ ꯇꯥꯡꯈꯨꯜꯒꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯟꯅꯕꯒꯤ ꯁꯥꯒꯩ ꯃꯥꯟꯅꯕ ꯁꯂꯥꯏ ꯃꯥꯟꯅꯕꯒꯤ ꯃꯥꯒꯤ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤ ꯄꯨꯋꯥꯔꯤ ꯑꯃ ꯌꯥꯝ ꯁꯥꯟꯅꯩꯕꯀꯣ ꯑꯗꯨꯒ ꯀꯨꯀꯤꯒꯗꯤ ꯗꯤꯁꯀꯅꯦꯛ ꯈꯔ ꯂꯩꯕ꯭ꯔꯥ ꯑꯗ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ 1819 to 1820ꯒ 6 ꯐꯥꯎꯒꯤ ꯋꯥꯔꯤꯅꯦꯕ ꯀꯣ ꯃꯔꯨꯞꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯒꯣꯔꯤꯂꯥ ꯋꯥꯔ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯁꯤꯡ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯣꯜ ꯀꯨꯀꯤꯁꯤꯡꯒꯤ ꯇꯥꯔꯝꯃꯦ ꯍꯥꯏꯀꯣ ꯆꯞ ꯆꯥꯕ ꯆꯍꯤꯗꯤ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯦꯕ ꯑꯣꯜ ꯀꯨꯀꯤꯁꯇꯤ ꯇꯥꯔꯝꯃꯦ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯅ꯭ꯌꯨ ꯀꯨꯀꯤꯁꯤꯡꯁꯤꯗꯤ 1826ꯗ ꯂꯥꯟ ꯍꯟꯖꯜꯂꯕ ꯃꯇꯨꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ 1840ꯁꯀꯤ ꯃꯇꯝ ꯀꯩꯅꯣꯅ ꯅꯔꯁꯤꯡꯍꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ 1934 to 40 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯔꯦꯀꯣꯔꯠꯁꯤꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ
all cookie na hai se asidi masi cookie the singre okay nagazing the political affiliations they grave adu target cookie hai ba identity city construction ne ba acha do masi cookie hai na min tawri ba kambu sing se asidi Tehter kontak bagi matung marwai na 1830s 40s ki matung da lakpa tongan da batches sing ne ko aduna makoi se British record ki matung ina sahi tere kontak bagi matung da khundar mi hai bisi ki proof na trigger example substantial ya oi ba document like moi like nan exist oi re hai ba acha hai matung chita nan exist oi ba dum ba kambu sing to aduna kamai to dina Hira Centro the land bang doing on. Simako. Aduna hiding eating say, Moina Kokini, I don't copsil like a minto river can go to the Adudi Naga, the Trinity. Yautre. Lugangasi, Moina Pangi, Haina, Mokte, Toriba Proopsing, was a kiki, Manunda Silver, come Proopsing door. Adudi, British report, Matumina di Awala Nakan the late three. Or not sing with the Lapani. The British report on Highway. And Moina hide in a current report to get high no. Hana so hai batati pona sagalak pani adeki ki moina kana umba okay maming di palro ya thara mana ai ko mentai bi ni thone na hai na mangala ya ta khum na pa na matanga ko bi soba ti masa ga ko ani homna mateng pa ga phaman ka thi ni hai okay ada ina hamya la karam ko ya de ya ki hai na hai ro ya de fabrications history random yam se twist tor ga malala ga sam agi de ba kangi de ba aduga Sina Tazava, belief secret or Mutungadi, Sina Jumba, success of Paitarico, about my Togana, history manipulate Togani, other more nice claim it over Punadiaco, Punadia, Matugi, Marina was substantial by Yaba, and they could come the Aduna, say, trade contact with the shoe, Hira Central, Matensi, focus in the Pangi, Haribo, Tamamata, Kanam, Propra, Adu, Koki, Haribo, Kamusin, Asidi. Late three has ever done. I don't know, say, late the Posakama, lay had in a Santra, say, history can be young, and our coalition go over. That's a I city. It's propaganda. Propaganda or neighbor. Aduga Pai Ozada has a third of the dietary Wangsi, Yamna Noiba, Pagi Stada Amaku Pusarange. Iran's number of Moiraga habitare, Iran's number of Moiraga, Pagi Kangloma and Maitega, Cookiga, Hire. Highly Miransi, who uses a terribly, Libani, Loy Tribani, Kangan Loy, do not have Higham to Kanamtana. Tamzaning is a Kogi, Mizoram the labor my tasting, Sat Kinabana, Koimamanda, Pondorpa, a deep press not Tolpa, labor. Aduga, highly Basi, my tasting say, Topozu Honore, Loy Buloy, Ni Loyamani and a Hiber, Pabia Brancali. At the high Basamuk Tokra Matunda Press not Tolagamu, Highliber, press not to withdraw Tozari, Hina, Pondoropa. Shida Kari Karamba Ming, Beabagi, Hamram de Mizoram, same minister forward, could Yapsalak Pasta, Kari Karamba Ming, Beabagi Hamilton. Mizoram Gita, I was very happy to Nico, Seron Tok Remohai, the Handoemohai, really am Sadi, the Batobotopa group singing, Marina, when the Tazavada, Mar, this may always in the Topaseron that the American there. Kian bakwan ba tahun ini adung busi awi. Nana so security risk lawing da banina warning am lay ramina. Aduga tawai ba lengang singi tawai ba mo mo na bibi security dusu mapung hati na hai. Kung Mizoram kita lay ba matay singi wari sa mo. Aduna ayam mata sensore. Adu Mizoram ski angle dagi yung matam dati ko ki Mizoram ki chief minister na tawai ba si Kuki Mijo Haibamagi, Puchin Basingi, Jomi identity, Masagalapagi, 1940s, Matandagi Sagalapagi, political tone, Namakatas, Narakanta, Mokosa, Pondamatani, and having more Hongkong. Adumagna, Mijo winner, then was a kissing cigar, Tinga, Paitiga, my own Marie Parabra, education professional, they had this way at that time. Okay, Rapitam Navasi. Mars in the Navani, Mars in the Navatu, Mars in the 1986 enjoy walking the Mars in satisfied with the Foraga, forget to one the Mars, and would talk about this negotiation. What is related? And that was the key Ziki Mizoram minister and Taurisi, and my thesis had a laga, Magi political angle, the Madagi had a tie.
Okay. ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ electoral politics ꯑꯃꯗ ꯑꯩꯈꯣꯏꯒꯤ anti ꯃꯇꯩ ꯁꯥꯒꯠꯂꯒ ꯃꯥꯒꯤ political base ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯑꯦꯡꯒꯜꯁꯨ ꯃꯥꯟꯕ ꯂꯩ ꯑꯗꯒꯤꯗꯤ ꯑꯃꯅ ꯄꯩꯁꯥ ꯇꯥꯜꯂꯤꯔꯥ ꯍꯥꯏꯁꯨ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯄꯣꯂꯤꯁꯤꯗꯨ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯔꯣꯝꯗꯒꯤ ꯑꯣꯏꯁꯅꯨ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯑꯣꯏꯁꯅꯨ ꯉꯁꯥꯏꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯗꯨꯝ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯤꯇꯣꯞ ꯆꯪꯉꯛꯑꯦ ꯔꯤꯐ꯭ꯌꯨꯖꯤ ꯆꯪꯉꯛꯑꯦꯕꯨ ꯍꯥꯏꯕ ꯌꯥꯎ ꯃꯤꯇꯣꯞ ꯆꯪꯉꯛꯑꯦꯕꯨ ꯍꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯇ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯑꯃꯨꯛ ꯉꯥꯕꯒꯤ ꯄꯣꯠꯁꯛꯁꯨ ꯑꯗꯨꯝ ꯎꯏꯀꯣ ꯁꯤꯗꯒꯤ ꯁꯤꯒꯤꯁꯨ ꯀꯃꯤꯁꯟꯒꯤ ꯑꯦꯡꯒꯜ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯅ ꯇꯁꯦꯡꯅ ꯃꯤꯇꯣꯞ ꯆꯪꯉꯛꯄ ꯑꯦꯟꯀꯔꯦꯖ ꯇꯧꯔꯤꯁꯦ ꯁꯦꯟꯇꯔꯗꯒꯤ ꯀꯩꯒꯨꯝꯕ ꯇꯣꯉꯥꯟꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗ ꯈꯔ ꯃꯥꯒꯤ ꯄꯔꯁꯦꯟꯇꯦꯖ ꯌꯥꯎꯔꯒ ꯐꯪꯅꯅꯕ ꯍꯣꯠꯅꯕꯒꯤ ꯄꯣꯠꯁꯛ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯇ꯭ꯔꯦꯠ ꯔꯨꯠꯁꯤ ꯃꯤꯖꯣꯔꯥꯝꯂꯣꯝꯗꯒꯤꯁꯨ ꯐꯥꯎꯒꯗꯧꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤꯁꯨ ꯐꯥꯎꯒꯗꯧꯕ ꯂꯩꯕꯅꯤꯅ ꯌꯥꯝ ꯐꯣꯀꯁꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯤ ꯄꯤꯕꯅꯤꯅ ꯃꯣꯔꯦꯁꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯑꯗꯨꯒ ꯗꯤꯁꯇꯔꯕꯦꯟꯁ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯣꯜ ꯇꯧꯔꯒ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯑꯁꯣꯝꯗ ꯗꯥꯏꯚꯔꯠ ꯇꯧꯍꯟꯗ꯭ꯔꯀꯥꯟꯗ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯗ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯂꯥꯛꯄ ꯇ꯭ꯔꯦꯠ ꯔꯨꯠꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯍꯦꯟꯅ ꯐꯪꯉꯒ ꯃꯥ ꯃꯁꯥꯒꯤꯁꯨ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯤꯖꯣ ꯃꯤꯌꯥꯝꯒꯤꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕꯒꯤ ꯑꯦꯡꯒꯜꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯦꯜ ꯀꯥꯜꯀꯨꯂꯦꯇꯦꯗ economic strategy agenda ama leibra haibusu khangde ko aduna magi si kitang complex way oibadi adu mana tawriba posatsi koi gi lamdam si dali haita mana yamna honorable person ama way ka staida group ka no biyong lei nai da bida thoiba wathok man pura thoiba ko ki mission metai thoi wa ko taisan nabi ba pami wathok mo way tar gadi metai da project orga government atamna communal gi miyang am da project orga nangoi da bani man mateng pangaki hai tar ga si masi se legitimate authority way da metai jing do be ki jing do be man sarkar do be honorable solution namagi or financial and any sports pang do bune ko aduna tabida mana ko gi yamna communal way ba voto samada piri basidi mana khanbada maitai ga kugi ga hana basi hena kakhala ka staida magi kurong sa ba da nai way be atagana magi fruit way be atagana magi state way be adumgi advantage ma usumale adagi Mizoram koi poster khada atagana banner khada greater Mizoram ba thaba posak lay urak pasida ma protest of the basina tapadi mangon da su sai lusai singi territorial expansionism gi have dai ko mijo way na thangring si matamon da lusai na thangara me ba lusai tai ba group sing na takai na talak padagi jelak pa ko kising duni Manipur da sangja pham lauraga 1840s ta khunda lekta grise aduna kuki sizinaraga hamatamdugi lusaidugi satharamba territorial expansionism ma sathanaramba honaramba British parliament matamda yam kana satharamba 1840s ta santhar kodo ado hojik su continue tawrbra ka haibagi magi historical trend se sisu koina nainaba dum yai khangna ba yai ko aduna masigi si angle si ame kuki proxy sizinaraga lusai singi mijo singi territorial expansionism tawibra natragana kuki proxy singi irang chalalaga moigi sympathy gi mingda Zoram Thanga gi magi personal political ambitions amasung chentungi ambitions pangkhong manno honaribra haiba asi matamnadi polani adu mana tawibase masigi je respectable waiba o honorable solution amagi peace haibato durable peace portion of angle di oidre asumdi oi okay yam nuai sir aduga makha chacha wahang mumtanga thamjarake madudi kaino sir bada khoigi Chuchanpur gi mafam amada pangthokiba program amada haijaba tare khoigi leigidraba handaki irangsa leigidraba mi kaya amagi photo yawba di coffin yawba mayam amada haiba tare hairibasida khoigi moi program du da leigidabsing du da khoigi haikat leikat tamba haiba yai moi program se aina khanjaba da haiba tare sidaida khoigi photo mayam theli photo si chama muki changoi khali chama sida ataidana photo si yauraga kharamadana photo si blank oin thamba hai tare ada steida wahang mayamna khangning izi mapalamgi mitop yaubana natraga saigi suba chatnariba laloba singdu haiba du da leigi da yaubadagi haiba singdu moigi ground rule thugai bagi pot ama leibanina madu singdu na maram oiraga photo singdu haptabra natraga na Myanmar de sangpa kon mayam hainariba refugee na hainarisi makhoi sing yaubna maram oiraga mi di masingdadi asibati pathouraba zarana sine na aduga photo oina haproga di kanai machano kanano adagi khogi voter id card ta kai ming lei khol in check tor pa yabi oithok se leiba sima mayam se oibana maram oiraga photo sing adu haptabra maram di hojik chawkhala matam sida mipung khodi muta mobile phone ha loi lainarim ni duna
ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯐꯣꯇꯣ ꯅꯝꯕ ꯑꯗꯩ ꯏꯃꯨꯡꯗ ꯃꯥꯒꯤ ꯐꯣꯇꯣ ꯅꯝꯕ ꯃꯌꯥꯝꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯞꯇꯕꯅꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯋꯥꯍꯪ ꯑꯃꯈꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯏꯍꯪꯗ ꯍꯪꯅꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯟ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯦ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯒꯤ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗꯅ ꯚꯤꯛꯇꯤꯝ ꯀꯥꯔꯗꯁ ꯄꯨꯊꯣꯛꯄꯒꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯑꯦꯡꯒꯜꯁꯤꯗꯩꯗ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯠꯅꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯨꯟꯅꯕꯁꯨ ꯂꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤꯗ꯭ꯔꯐꯥꯎꯗ ꯁꯤꯔꯦꯅ ꯄꯨꯊꯣꯛꯄꯁꯨ ꯂꯩꯀꯣ ꯁꯤꯒꯨꯝꯕꯁꯤ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯒꯤ ꯃꯨꯡꯐꯝ ꯁꯦꯝꯒꯠꯄ ꯑꯁꯤꯕꯒꯤ ꯀꯣꯐꯤꯟ ꯄꯨꯊꯣꯛꯄ ꯑꯁꯤꯕꯒꯤ ꯁꯦꯅꯣꯇꯥꯞ ꯁꯦꯝꯒꯠꯄ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯝꯕꯣꯂꯤꯖꯝꯁ ꯑꯃꯁꯨꯡ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇꯤ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯗ ꯐꯣꯇꯣ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤꯗ ꯀꯣꯐꯤꯟꯁꯤꯡꯁꯤꯗ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯍꯥꯡꯕ꯭ꯔꯥ ꯑꯍꯨꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯗꯣ ꯑꯍꯥꯡꯕ ꯉꯥꯛꯇꯅꯦ ꯑꯍꯥꯡꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯃꯤꯡ ꯍꯥꯞꯄꯗ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯅ ꯀꯩꯁꯨ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯣꯏꯕꯀꯣ ꯀꯅꯥꯒꯨꯝꯕ ꯍꯣꯡꯕ ꯆꯥꯎꯕ ꯑꯃ ꯃꯃꯤꯡ ꯍꯥꯞꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯣꯇꯣ ꯌꯥꯎꯔꯦ ꯍꯥꯏꯕ ꯃꯤꯗꯨꯁꯨ ꯀꯩꯁꯨ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯃꯤꯡ ꯑꯃ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯗ ꯀꯧꯅꯕ ꯃꯤꯡ ꯑꯃ ꯑꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯕ ꯃꯤꯡ ꯑꯃꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯤꯡꯁꯤ ꯂꯩꯒꯅꯦꯕ ꯑꯗꯨꯒꯤ ꯀꯣꯟꯅꯒꯤ ꯗ꯭ꯌꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯇꯧꯗꯕ ꯑꯗꯨ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯣꯇꯣ ꯑꯍꯥꯡꯕ ꯐꯣꯇꯣ ꯌꯥꯎꯗꯕ ꯀꯣꯐꯤꯟ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯊꯥꯗꯕ ꯌꯥꯎꯏ ꯑꯃꯁꯨꯡ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯒꯤꯗꯨꯗꯤ ꯃꯔꯝ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯗ ꯃꯣꯏꯅ ꯕꯔꯃꯥꯗ ꯂꯩꯔꯛꯄ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯨ ꯍꯥꯞꯇꯥꯔꯒꯁꯨ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯤꯒꯠꯄꯗ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯀꯩꯁꯨ ꯃꯇꯩ ꯆꯥꯔꯣꯏ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯗꯨ ꯃꯗꯨꯗꯤ ꯐꯣꯇꯣ ꯀꯣꯟꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯗꯦꯂꯤꯕꯔꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯣ ꯍꯥꯏꯔꯤꯁꯦ ꯁꯔ ꯀꯩꯅꯣꯅꯦ ꯐꯣꯇꯣꯁꯤ ꯐꯅꯌꯥꯝ ꯍꯥꯞꯇꯦꯕ ꯑꯗꯣ ꯍꯥꯞꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯪꯁꯤ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯍꯥꯞꯄꯨꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯄꯣꯛꯄꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯕꯅꯣ ꯀꯩꯗꯧꯕꯗ ꯁꯤꯕꯅꯣ ꯍꯥꯏꯕꯁꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯄꯒꯤ ꯈꯪꯉꯛꯄ ꯌꯥꯕꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯀꯣꯟꯅ ꯐꯥꯔꯛꯀꯗꯕ ꯂꯩꯕꯅꯤꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯇꯣꯗꯨ ꯕ꯭ꯂꯦꯡ ꯆꯠꯍꯟꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯟ ꯁꯥꯟꯅꯔꯛꯑꯣ ꯏꯁꯥ ꯏꯁꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯟꯗꯨꯗꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯒ ꯄꯨꯔꯛꯑꯒꯀꯣ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯐꯣꯇꯣ ꯁꯦꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯉꯁꯥꯏ ꯂꯤꯃꯤꯇꯦꯠ ꯅꯝꯕꯔ ꯃꯁꯤꯡ ꯌꯥꯝꯗꯕꯤꯗ ꯁꯦꯝꯃꯨꯕꯗꯒꯤ ꯐꯣꯇꯣ ꯀꯣꯟꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯀꯣꯐꯤꯟꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯁꯥꯟꯅꯔꯛꯄ ꯄꯣꯠꯁꯛꯇꯨ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯔꯗꯨꯃꯛꯁꯨ ꯅꯠꯇ꯭रे ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯂꯩꯇ꯭रे ꯑꯗꯨꯅ ꯃꯗꯨꯗꯤ ꯈꯪꯗ꯭रे ꯑꯗꯨꯅ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯍꯥꯏꯒꯗꯧꯗ ꯉꯥꯏꯔꯦ ꯁꯕꯁꯇꯦꯟꯁꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯗꯤ ꯀꯣꯐꯤꯟꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯂꯩ ꯗꯦꯠ ꯕꯣꯗꯤꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯂꯩ ꯗꯦꯠ ꯕꯣꯗꯤꯁꯤꯒꯤ ꯃꯐꯝ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯁꯥꯔꯛꯄꯒꯤ ꯃꯐꯝꯗ ꯀꯗꯥꯏꯗ ꯁꯥꯔꯛꯀꯗꯣꯏꯅꯣ ꯁꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯂꯣꯟꯅꯕ ꯈꯨꯟ ꯍꯥꯏꯕ ꯇꯥꯏꯀꯣ ꯋꯥꯐꯝ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯒꯤ ꯇꯛꯈꯥꯏꯈꯤꯕ ꯈꯨꯟꯗꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯃꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯕꯗꯤ ꯃꯣꯏꯒꯤ ꯂꯝꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯋꯥꯔ ꯁꯤꯃꯤꯇ꯭ꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯟꯅꯤ ꯍꯥꯏꯅ ꯎꯠꯂꯀꯥꯟꯁꯤꯗ ꯁꯥꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯃꯩ ꯊꯥꯔ ꯂꯣꯏꯁꯟꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯃꯦꯃꯣꯔꯤꯌꯦꯜ ꯑꯃ ꯁꯥꯕ ꯈꯣꯠꯄꯒꯤ ꯄꯣꯠꯇꯨꯗꯤ ꯎꯗꯦꯕꯀꯣ ꯃꯣꯏꯒꯤꯗꯤ ꯑꯁꯤꯕꯁꯤꯡꯗꯨ ꯄꯨꯔꯛꯑꯒ ꯑꯗꯨꯗꯩꯗ ꯐꯨꯝꯃꯒ ꯃꯦꯃꯣꯔꯤꯌꯦꯜꯐꯥꯎ ꯁꯥꯖꯤꯜꯂꯒ ꯑꯗꯨꯒꯤ ꯑꯁꯤꯕꯒꯤ ꯃꯣꯡꯐꯝꯁꯦ ꯃꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯀꯩꯅꯣ ꯁꯤꯃꯤꯇ꯭ꯔꯤꯁꯦ ꯑꯁꯤꯒꯤ ꯃꯐꯝꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯗꯨꯒꯤꯗꯐꯥꯎꯗ ꯏꯔꯥꯡꯁꯦ ꯑꯦꯁꯀꯦꯂꯦꯠ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯔꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯊꯛꯇ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯦ ꯁꯤꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯌꯥꯝꯅ ꯂꯩꯕ ꯃꯑꯣꯡꯗ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯇꯧꯕꯁꯦ ꯀꯨꯀꯤꯁꯤꯡꯒꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯪꯁꯤꯜꯂꯤ ꯋꯥꯍꯪꯕꯨ ꯍꯪꯅꯔꯕꯅꯤꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯍꯥꯏꯗꯅ ꯃꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯍꯪꯕ ꯃꯤꯕꯨ ꯌꯥꯎꯔꯛꯑꯕꯅꯤ ꯃꯣꯏꯅꯗꯤ ꯂꯩꯌꯦꯅ ꯍꯥꯏꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯍꯪꯕ ꯌꯥꯎꯅ ꯑꯁꯤꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯈꯛ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ 23ꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ 34ꯃꯔꯤꯅ ꯃꯩꯇꯩ ꯀꯨꯀꯤ ꯂꯥꯟ ꯑꯁꯤ ꯈꯥꯝꯁꯤ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯍꯦꯜꯂꯛꯇꯨꯅ ꯃꯩꯇꯩ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯕꯔꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ 33ꯗꯗꯤ ꯂꯥꯟꯁꯦ ꯈꯥꯝꯁꯤꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯍꯦꯟꯅ ꯁꯥꯎꯔꯛꯂꯒꯗꯤ ꯄꯦꯟꯗꯕꯅ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯤ ꯍꯦꯟꯅ ꯀꯟꯖꯜꯂꯛꯇꯅ ꯑꯋꯥꯕ ꯇꯥꯅꯤ ꯍꯥꯏꯁꯨ ꯄꯟꯕ ꯁꯤꯒꯤ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯕꯒꯤ ꯃꯃꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯤꯡꯅꯦꯅꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ MP ꯁꯨ ꯑꯣꯏꯔꯤꯕꯅꯤ ꯁꯤꯗꯩꯗ ꯃꯥꯅ ꯐꯣꯡꯗꯣꯛꯏꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯕ ꯌꯥꯕꯒꯦ
ꯑꯍꯥꯟꯕꯗ ꯃꯥꯅ ꯐꯨꯔꯨꯞ 53 ꯍꯥꯏꯁꯦ ꯃꯁꯛ ꯃꯃꯤꯡ ꯐꯨꯔꯨꯞꯀꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯕꯅꯤꯅ ꯀꯔꯝꯕ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁ ꯌꯦꯡꯕ ꯃꯇꯝꯁꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯞꯆꯤꯜꯂꯒꯗꯤ ꯐꯨꯔꯨꯞ 53 ꯍꯦꯜꯂꯤ 54 ꯌꯥꯝ ꯇꯧꯕꯅꯤ ꯆꯞ ꯆꯥꯕꯗꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯩꯗ ꯑꯦꯅꯤ ꯀꯨꯀꯤ ꯑꯗꯨꯒ ꯑꯦꯅꯤ ꯃꯤꯖꯣ ꯍꯥꯏꯕ ꯖꯦꯅeric ꯇꯔꯝ ꯑꯃ ꯊꯝꯃꯤꯁꯦ ꯌꯥꯎꯁꯜꯂꯒꯗꯤꯀꯣ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯀ ꯁꯦꯗꯨꯜ ꯀꯥꯁ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯀ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯞꯆꯤꯟꯕꯒꯤ ꯀꯩꯅꯣ ꯍꯦꯟꯕꯅꯦ ꯁꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯐꯨꯔꯨꯞꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗꯩꯗ ꯒꯨꯔꯈꯥꯒꯤ ꯑꯦꯂꯤꯃꯦꯟꯁ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯀꯥꯡꯂꯨꯞ 140 ꯍꯦꯟꯕꯅꯤ ꯃꯆꯥ ꯈꯨꯟꯗꯥꯔꯤꯁꯤꯕꯨ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯎꯅ ꯃꯤꯟ ꯇꯧꯔꯤꯔꯥ ꯇꯧꯗꯦꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯑꯩꯈꯣꯏꯒꯤ 2011ꯒꯤ 21ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯀꯩꯅꯣ ꯇꯧꯕ ꯆꯦꯔꯣꯜ ꯑꯃ ꯏꯟꯗꯤꯖꯤꯅꯁ ꯑꯃꯁꯨꯡ ꯄꯥꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯁ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨ ꯈꯛꯇꯪꯗ ꯃꯤꯟ ꯇꯧꯔꯒ ꯍꯥꯏꯔꯤꯔꯥ ꯍꯥꯏꯕꯗꯨꯃ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯃꯍꯥꯛꯅ 34 ꯈꯛꯇꯪꯅ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯉꯣꯟꯗ ꯅꯝꯕꯔꯒꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯐꯨꯔꯨꯞ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯒꯤ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕ ꯑꯃꯈꯛ ꯂꯩꯀꯣ ꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯂꯥꯟꯗꯤ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗ꯭ꯔꯒꯁꯨ ꯂꯥꯟꯗꯤ ꯑꯗꯨꯝ ꯆꯠꯊꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯒꯤ ꯇꯞꯊꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯟꯈꯠꯂꯛꯄ ꯌꯥꯏ ꯃꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯐꯝ ꯃꯇꯝ ꯐꯤꯕꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤꯗ ꯃꯈꯥ ꯄꯣꯜꯂꯅꯦꯕ ꯑꯗꯣ ꯂꯥꯟꯗꯤ ꯇꯧꯔꯦ ꯍꯧꯈ꯭ꯔꯦ ꯂꯥꯟꯁꯤ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯃꯦ 3ꯀꯤꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯟꯒꯤ ꯂꯥꯟꯗꯒꯤ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯌꯥꯎꯔꯛꯄꯒꯤ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯏꯟꯀꯜꯗ ꯌꯥꯝ ꯐꯣꯡꯅ ꯇꯧꯔꯛꯄꯒꯤ ꯑꯗꯨꯝꯕ ꯐꯣꯔꯝ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯆꯍꯤ 15 ꯀꯩꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯩꯇꯩꯕꯨ ꯌꯦꯛꯅꯕꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯄ ꯈꯣꯠꯄꯁꯤꯗꯤ 2005 2008ꯗꯒꯤꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯣꯔꯂꯥꯒꯤ ꯂꯥꯟ ꯗꯥꯏꯔꯦꯛꯂꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯛꯁꯤ ꯑꯣꯏꯅꯕꯨ ꯇꯧꯔꯒ ꯑꯣꯏꯇꯥꯔꯒꯁꯨ ꯆꯪꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯦꯒꯤ 3ꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯊꯔꯛꯄꯁꯤ ꯊꯥ 3 ꯐꯥꯔꯛꯄꯁꯤꯗꯩꯗ ꯐꯣꯝ ꯑꯃ ꯂꯥꯛꯑꯦ ꯐꯣꯝꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯀꯦꯔꯦꯛꯇꯔꯁ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯦꯟꯅ ꯁꯤꯗꯒꯤ ꯈꯔ ꯏꯪꯊꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯒꯣꯔꯤꯂꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯒꯣꯔꯤꯂꯥ ꯀꯩꯅꯣꯗ ꯑꯦꯇꯦꯛ ꯑꯦꯟ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ ꯑꯣꯐꯦꯟꯁꯤꯞ ꯑꯦꯟ ꯗꯤꯐꯦꯟꯁꯤꯞꯇ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯤꯁꯤ ꯂꯥꯟꯁꯤ ꯀꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯔꯒꯅ ꯀꯅꯥ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯈꯠꯂꯛꯀꯗꯣꯏꯅꯣ ꯑꯗꯨ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯧꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯇꯞꯊꯍꯟꯕꯗꯤ ꯂꯥꯏ ꯑꯗꯨ ꯀꯟꯈꯠꯂꯛꯄꯁꯤ ꯀꯗꯥꯏꯗꯒꯤ ꯉꯝꯗꯣꯏꯅꯣ ꯑꯗꯨ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ MPꯅꯤꯅ ꯃꯥ ꯈꯪꯉꯝꯒꯗ꯭ꯔꯥ ꯈꯪꯉꯝꯃꯣꯏꯗ꯭ꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯀꯟꯈꯠꯂꯛꯄ ꯍꯥꯏꯁꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯤ ꯐꯣꯔꯁꯦꯁ ꯑꯅꯤꯁꯤ ꯈꯛꯇꯪ ꯀꯥꯞꯅꯗꯣꯔꯤꯔꯥ ꯀꯟꯈꯠꯂꯛꯄ ꯍꯥꯏꯁꯤꯗꯩꯗ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯨ ꯃꯔꯛꯇ ꯑꯃ ꯌꯥꯎꯔꯤꯕꯅꯤꯀꯣ ꯅꯥꯀꯟ ꯑꯃꯗꯕꯨ ꯇꯣꯡꯁꯤꯜꯂꯦ ꯍꯥꯏꯔꯁꯨ ꯇꯣꯡꯗꯦ ꯍꯥꯏꯔꯁꯨ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯗꯤ ꯃꯩꯇꯩ ꯀꯨꯀꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯁꯤꯗ ꯃꯔꯛꯁꯤꯗꯩꯗ ꯋꯦꯠ ꯑꯦꯟ ꯋꯥꯠꯆ ꯇꯧꯔꯤꯕ ꯅꯥꯒꯥꯒꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯅꯥꯒꯥꯒꯤ ꯐꯣꯔꯁꯦꯁ ꯃꯅꯨꯡꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯅꯕ ꯐꯣꯔꯁꯦꯁ ꯌꯥꯅꯗꯕ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤꯗ ꯁꯨꯝ ꯄꯦꯟꯗꯕꯗꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯃꯅꯤ ꯀꯟꯈꯠꯂꯛ ꯇꯥꯔꯒꯗꯤ ꯀꯅꯥ ꯀꯟꯈꯠꯅꯔꯛꯀꯗꯣꯏꯅꯣ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯦꯁ ꯃꯔꯤꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯅꯤ ꯍꯥꯏꯔꯤꯔꯥ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯣꯔꯁꯦꯁꯁꯤꯡꯒ ꯑꯦꯂꯥꯏꯟ ꯇꯧꯔꯒ ꯀꯔꯝꯕ ꯀꯥꯡꯂꯨꯞꯄꯨ ꯇꯛꯈꯥꯏꯔꯛꯄꯒꯤ ꯑꯦꯖꯦꯟꯗꯥ ꯂꯩꯒꯗꯧꯔꯤꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯧꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯁꯤ ꯇꯛꯈꯥꯏꯔꯒ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯁꯤ ꯃꯤꯌꯥꯝꯗ ꯁꯨꯝ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯌꯦꯜ ꯃꯦꯇꯔꯤꯌꯦꯜ ꯋꯥꯔꯒꯤ ꯏꯝꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯗꯥꯏꯐꯥꯎꯕꯗ ꯂꯩꯗꯣꯏꯅꯣ ꯂꯩꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯏꯆꯝ ꯆꯝꯕ ꯃꯁꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯑꯣꯏꯅ ꯎꯏꯌꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯁꯥꯔ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯋꯥꯍꯪꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡꯈꯛ ꯊꯝꯖꯔꯛꯀꯦ ꯃꯗꯨꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯅꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯦꯞꯆꯔ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯕꯔꯗ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤ ꯍꯟꯗꯛꯇ ꯇꯧꯕꯗ ꯅꯠꯇꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯈꯤꯕꯁꯤꯡꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛꯇꯤ ꯏꯅꯧ ꯅꯧꯅ ꯍꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯁꯦꯟꯇꯔꯕꯨ ꯑꯣꯏꯔꯣ ꯁ꯭ꯇꯦꯠꯄꯨ ꯑꯣꯏꯔꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯠꯂꯒꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ
ꯃꯤꯀꯞ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯀꯞ ꯊꯣꯛꯄꯗ ꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃ ꯍꯪꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯌꯥꯝꯅ ꯖꯁ ꯗꯔꯃꯥ ꯈꯛꯀꯤ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯈꯛꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯦꯞꯆꯔ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯔꯒꯗꯤ ꯇꯧꯕꯤꯗ ꯐꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯂꯩꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯌꯥꯕꯒꯦ? ꯑꯩꯁꯨ ꯈꯕꯔꯗ ꯎꯖꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯦ ꯉꯥꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ꯫ ꯑꯃꯅ ꯕꯣꯔꯗꯔ ꯑꯩꯈꯣꯏꯒꯤ 1896ꯗ ꯌꯥꯅꯈꯤꯕ ꯗꯤꯃꯥꯔꯀꯦꯠ ꯇꯧꯈꯤꯕ ꯉꯝꯈꯩ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯔꯃꯥꯅ 1967ꯗꯒꯤꯁꯨ ꯌꯥꯅꯕꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯉꯝꯈꯩꯁꯤ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯒ ꯂꯝ ꯈꯣꯞꯆꯤꯟꯅ ꯏꯟꯗꯤꯌꯥꯒꯤ ꯐꯦꯟꯁꯤꯡ ꯑꯣꯏꯅ ꯁꯥꯒꯠꯆꯕ ꯂꯩꯗꯥꯏꯅꯦꯀꯣ ꯕꯔꯃꯥꯔꯣꯝꯗ ꯑꯦꯛꯁꯄꯥꯟ ꯇꯧꯈꯤꯕ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯅꯈꯤꯕ 1896ꯀꯤ ꯉꯝꯈꯩꯗꯨꯗꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯔꯣꯝꯗ ꯂꯝ ꯃꯥꯡꯍꯜꯂꯒ ꯁꯥꯖꯤꯜꯂꯛꯄꯒꯤ ꯏꯟꯗꯤꯌꯥꯅ ꯑꯣꯏꯅ ꯁꯥꯖꯤꯜꯂꯛꯄꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯂꯩ꯫ ꯑꯗꯨꯅ ꯂꯝ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤꯗꯩꯗ ꯃꯤꯇꯣꯞꯇ ꯂꯝ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯃꯤꯇꯣꯞꯀꯤ ꯑꯦꯒ꯭ꯔꯦꯁꯟ ꯁꯄꯣꯔꯠ ꯇꯧꯕꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯋꯥꯍꯟꯊꯣꯛ ꯄꯤꯔꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦꯕ꯫ ꯑꯗꯨꯒ ꯃꯤꯇꯣꯞꯁꯤ ꯆꯪꯁꯤꯜꯂꯛꯑꯦ ꯁꯦꯟꯅꯗꯅ ꯌꯦꯡꯁꯤꯟꯗꯅ ꯍꯥꯏꯕꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ꯫ ꯑꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯕꯔꯃꯥꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕ ꯇꯥꯏ ꯃꯤꯁꯤꯡꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯍꯜꯍꯟꯈꯤꯕ꯭ꯔꯥ ꯍꯜꯍꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯃꯥꯡꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞꯄꯅ ꯍꯥꯏꯔꯤꯕꯁꯦ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯦꯄꯥꯜꯗꯒꯤꯁꯨ ꯂꯥꯛꯄ ꯂꯩꯕ꯭ꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯁꯨ ꯂꯥꯛꯄ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯁꯨ ꯂꯥꯛꯄ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯇꯣꯞ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯉꯤ ꯑꯃꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤ ꯆꯪꯉꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯒꯤ ꯆꯪꯉꯛꯄ ꯐꯣꯔꯦꯅꯔꯁꯤꯡꯁꯨ ꯃꯤꯇꯣꯞꯅꯤꯀꯣ ꯃꯤꯇꯣꯞꯀꯤ ꯃꯥꯅ ꯄꯤꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯀꯔꯤ ꯀꯔꯥ ꯁꯥꯐꯨ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯏꯝꯄꯦꯛꯁꯤꯡꯗꯨꯗꯤ ꯂꯣꯏ ꯃꯥꯟꯅꯩꯌꯦꯕꯀꯣ꯫ ꯑꯗꯨꯅ ꯃꯤꯇꯣꯞꯁꯤ ꯇꯁꯦꯡꯅ ꯃꯤꯇꯣꯞ ꯆꯪꯉꯛꯄ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯅꯤꯡꯊꯤꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕꯁꯤꯡꯁꯦ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯁꯔꯞ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ꯫ 2019ꯗ ꯑꯩꯈꯣꯏꯒꯤ ꯏꯅꯔ ꯂꯥꯏꯟ ꯔꯤꯒꯨꯂꯦꯁꯟꯁ ꯑꯃ ꯄꯥꯁ ꯇꯧꯏ ꯑꯗꯨꯒ ꯃꯗꯨꯒꯤꯁꯨ ꯑꯁꯣꯟꯕ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯅꯥꯀꯜꯂꯒ ꯊꯝꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯇꯣꯞ ꯆꯪꯕꯒꯤ ꯔꯤꯒꯨꯂꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕꯁꯤ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯌꯦꯡꯅꯩꯁꯤꯗꯤ ꯃꯌꯥꯟꯃꯥꯔꯣꯝꯗꯒꯤ ꯆꯪꯉꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯔꯣꯝꯗꯒꯤ ꯀꯨꯀꯤꯁꯤꯡ ꯍꯥꯏꯕ ꯇꯥꯏꯀꯣ ꯆꯤꯟ ꯁ꯭ꯇꯦꯠꯂꯣꯝꯗꯒꯤ ꯁꯒꯥꯝꯗꯒꯤ ꯀꯩꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯗꯨꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯕꯅꯤ ꯑꯗꯒꯤꯗꯤ ꯕꯔꯃꯥꯔꯗꯁꯨꯗ ꯐꯣꯀꯁꯁꯤ ꯄꯤꯗꯅ ꯍꯣꯔꯣ ꯊꯥꯗꯣꯛꯑꯒ ꯊꯝꯈ꯭ꯔꯦ ꯍꯣꯔꯣ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯝꯄ꯭ꯂꯦꯟꯇꯤ ꯃꯁꯤ ꯈꯪꯁꯨ ꯈꯪꯅꯔꯕꯅꯤ ꯑꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯄꯤꯔꯤꯕ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯗ ꯑꯩꯈꯣꯏꯒꯤꯗꯤ ꯉꯝꯈꯩꯁꯤꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯅꯤ ꯍꯥꯏꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯕꯅꯦꯕ꯫ ꯑꯗ ꯔꯤꯁꯦꯟꯠꯂꯤ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯣꯠꯁꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇꯒꯤ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯏꯟꯐꯤꯜꯇ꯭ꯔꯦꯠ ꯇꯧꯔꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯤ ꯅꯣꯡꯃꯗ 19 ꯆꯪꯉꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯝꯕ ꯈꯔꯁꯨ ꯎꯏꯌꯦꯕꯀꯣ꯫ ꯐꯥꯔꯒ 500 ꯃꯔꯝ ꯍꯜꯍꯟꯈ꯭ꯔꯦ ꯀꯥꯏꯅ ꯑꯦꯇꯦꯟꯁꯟ ꯈꯤꯇꯪ ꯄꯤꯕ ꯉꯝꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇ ꯈꯔ ꯄꯥꯏꯈꯠꯄꯗꯤ ꯍꯧꯔꯦ ꯄꯥꯏꯈꯠꯄꯤꯔꯤꯁꯦ ꯐꯩ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯄꯥꯏꯈꯠꯇꯦ ꯍꯥꯏꯕꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯇꯔ ꯄꯤꯔꯤꯁꯤꯡꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯀꯔꯝꯕ ꯔꯨꯜꯁ ꯔꯤꯒꯨꯂꯦꯁꯟꯁ ꯑꯃꯁꯨꯡ ꯀꯔꯝꯕ ꯕꯥꯎꯟꯗꯤꯡꯗ ꯊꯝꯃꯤ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯌꯦꯕ꯫ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯇꯧꯕꯒꯤ ꯄꯣꯠꯁꯛꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈꯕꯔꯗ ꯄꯥꯕ ꯀꯥꯟꯗ ꯀꯗꯥꯏꯗꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗꯔ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯍꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯄꯔꯚꯥꯏꯁ ꯇꯧꯔꯒ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯏꯂꯤꯒꯦꯜꯅꯤ ꯍꯥꯏꯗꯅ ꯃꯁꯛ ꯈꯪꯉꯕꯁꯤꯡ 130 ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯅ ꯈꯪꯉꯒ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯂꯩꯔꯕꯁꯤꯡꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯅꯤ ꯍꯥꯏꯕꯅꯤ ꯅꯝꯕꯔ 1 ꯑꯁꯤꯗ ꯎꯔꯤꯁꯤꯕꯣꯕ ꯃꯈꯥ ꯊꯥꯕꯗ ꯏꯂꯤꯒꯦꯜꯅꯤ ꯍꯥꯏꯗꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯅ ꯁꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯈꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯩꯅꯣꯁꯤ ꯂꯧꯔꯕ꯭ꯔꯥ ꯂꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯈꯪꯉꯤꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜꯅꯦꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ ꯆꯪꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯕꯁꯤꯡꯁꯤꯗ ꯑꯣꯏꯅ ꯁꯣꯏ ꯂꯧꯕꯒꯤ ꯄꯣꯠꯁꯛꯁꯤ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯐꯩ ꯇꯧꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯇꯧꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯁꯦꯡꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯁꯦ ꯉꯥꯛꯄ ꯉꯝꯅꯅꯕꯒꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯐꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯡꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯅꯕꯒꯤ
kana illegal oina sangai kana mitok no haibase madugi process yaurabra yaudribra amukai pandi palle September gi 30 faung da loisan gadabni haina su palli losin gadabni haiba ko adugi exact mechanism se kamaina no karina no haibase ma koi khangdri iram su yam kana leiri ko adu madugi movement force leirabra pedor no khangdeba seron gi tudi yam phazare adu yeng doi de koina adu krai ba boda mai pakna tawdagi tawidorgi haibaduni khabar da pandi palle haga khabar da han ho central jail de lengo da ngi ho budu da ai kun chingna ko khrasu leyeba okay no samar festa ra kaino indian army da kaino paw ma pirak pado smai sange na haibado madu pirak pad maina thorpo information se ko hana phangde da sida size da leiriba irang ji tension si mai tai jing na suwara sarkar da singna gi sang yam hengal ko ngai ta gi pasako masla pa kan da mai tai gi sentiment sing se temporarily khare address ta na bagi political kaino mo ina agenda mo ina action khare tawribra okay ta sincerely tawribra myam gi wakhal je divert tawna bagi tawribra sincerely tawba sum check tawna mahung sing na tawbi bo ita ga yamna di fagre sabab tu dai implement tawda mamadu no khung phak tar ga di manipur gi favorable di oigani adu karai ba uda adu oidori bino sida mo ori ting sagi political will oitar ga di borders to ge harasu mitop sang pasena to ke bo harasu action je tawning mamong na tawba yai political will oitar ga di haibane ba nang le su koina neglect tawraga handa khantang tarona pai khalai se masi su magi sincerity amasung commitment se khung pharbra phadribra masi hambiao hanne masi tension sing chi diffuse tawna no safety valve tactics mara asi khangbu ngamdri aduna koi result ti yeng bata bani adu koi miyam sing nati manipur gi yerom ni bu nusi jaba miyam sing nati ko amasung masi da yam na mikop na hum sing na yeng bata second balance leiduna ba hai bata asi sim khang ne thamjai okay sir makha sa sa ko da yam nungai ba na khoi gi 2023 February gi tai contract ta hongi ba khabar ma khaki kanoni kano hai tare my personal views thambane hai basi mingadum panjage mage mengsi katsui Timothy 𝐄𝐤𝐤𝐡𝐨 IRS ni sangai express ta pungto kimne duga maksi author ma oye aduga hai basi former chief commissioner of income tax ni magna thamgi basi matang si kaina kanda kogi the delimitation issues of Manipur haidana the delimitation issues of Manipur haidana thambane masda thamjaning se khoina sarda mana phungdok sagi basisu yam phajaba yamna yawe masigi khabar sida aina sum phajaba da thamjaning si seida khoi mayam ji wakhal khoi Manipur leiba khunda mene fur khodi maksi loina wakhan ji gyan ta mena da man ma ma yaw bhai ta ai wakhan phawjaba duni ko sar maram ni kaino khanda maitai singna khogi assembly masing si yambanina kana basi khogi sakthung haitare maitai sina loi lauraga sabire singda mata yortre haidana sumaina he haiba sima aduga sidaida sardaina thamningi si karimargi maitai singna khogi assembly masing yamamino sima aduga singdana assembly masing yamamdri si marum karigino sima kitang clear to bi yar gari sarna maram di kaino khanda sida khoi awareness pi ba magumba masang sangbra na khaleba maram di sing di kare be MLA sing sine tamdana MLA masing yam si maram dagi yam gi bani singdana MLA masing yam de si matang dagi yam gi dabni haibagi awareness si to to bi da manba aduga maitai sing na sathung loi matle mulle lobi re haina leiba aduga ama khakta makhana thamjai si cookie sing na zu mokhoi gi mi masing gi matungena delimitation tawragadi makoi gi MLA masing ani hum henga kani pajaba naga jing na ju MLA tarukte hena pasing samaina pajaba leiba mai magi waklon du loi chomi lande aina thamningi point di da maina mai magi power du smai langna ga de khoi gi sakthung samaina lowba yani samaina khoi phangba yani khan marom di chenba aduga hai basi khoi maitai sina loi munbire maitai sina loi lowbi gare gaina samaina lana chatpa man bagi pot leibase singi praja sing sida awareness yau dabra haibagi matang sida aina sar da thamaningi si kari matang da akoina karamba mongda akoina maitai sina henba kaino sakthung se hena lowbage tamda lawraga singde yobidaba leibage haibdi matang do kitang pungdok pi ahanbada delimitation gi wafum lakase government of India gi magi sigi delimitation commission singbasina lepani pire okay population gi factors ta yenga ka su lekibani no sei kuding ina tana tai manga kuding tara kuding phong ko sa kong di wai de okay long term so ina o yenga
adana population gi mong yenga aduga akoi gi leiba manipur gi wadian adana north east ki particular regions gi particular context ei phum mo same mane di amana sai di magi geographical area dugi manung da tariba mi su dugi kundale ta dugi mong topographical and population test di yenga tawune adana india gi best minds na best suitable way na tawga le phibani sigi da 60 mla or leida tawni aduga kemadana 19 na scheduled tribe ki reserve hoigadabani amana scheduled caste ki reserve hoigadabani aduga nipuna ki unreserved hoigadabani haibagi decision se koi meteina natagamani punyam lowna di masese cheki lower poli ko sigi number se fix na te jimu hongi haibagi project lei matam khara koi population se hengal ta 60 dagi hengal ko suyai aduna masing yami yam di na haibase achidai dai na haijaning base 60 seats in manung sida scheduled tribes in 19 series reserve oil scheduled caste ki amar reserve oil do demori bani fuse see maite gi reserve na okay see it's open to everybody hong we have a sense to ni fuse da any background community background signi election fight over here okay aduga hana 19 leironiba scheduled tribe ki constituency ni and reserve tori se sigi mafam sida kunda leta leironiba maitai sing do adu gi voting rights ti lei aduga vote le pagi rights lei ti le okay se na ha aduna 19 city scheduled tribe ki ne bisi moi khala thamaga niku city open chawe city election ke se maitai gi ne reserve to na te by default to maitai na ka pa pa na to man sila nga sai gi number di distributions ki aduga reserve and unreserved ki adiga manang sai gi delimitation dugi wari duni ko sai gi number ki wafam amada tom na haibi bata maitai na roina sa thum phange dominate way haibi gari um kan da sigi wai si valley na roina dominate way haiba wai sa su na sale okay sila na haijening se valley haiba si da kunda ni se maitai khatana te fruit boy na sure la aga khundaba ngamba lam leiba ngamba property leng daga property immovable property established to ngamba adu ngamba tom ngamba ya mamana so very symbolize se metai khna symbol ate ase fruit ki background sure makhan sure oina mamna kumba ga tampak se le ngoroina imphal area dige duma peripheral areas na su dominate to settle to ni duna ham de koin to ga ni ngasi valley na haira mai de ka moi ba auding so when ubom so lale yes man nerve center we rogi government ki infrastructure me am khin lagi madu ki kurong sa ba ma khati lai madu di chura san port so di offer le so lai ba ko di government ki infrastructure city ba phang kuding makka khun kuding makta khin bi ya ba ta ni na kuding makta na se ko di headquarter we bi ya ba ta ni na headquarter mo we headquarter krai phal da lai hai bi wari asi so koi me am na manara ga manipur me am na manara ga headquarter se a da festival da home rajira natragana koi gi keno da atopa aufrul da home rajira hai di lemna raga tum hongdong jin ya ba port ne to home da bagi maram du su reason me am le mane hai bane okay mana central locations ta le bagi kuding makki communications numai bagi natragana topographical factor me am madu de valley gi maram na te ba madu de dum ba magi circumstances me am economic political adagi da atopa network ki communication ki factors me am den o hen bane ha sima thamjage okay aduga maitai na dominate toroga sathung oina phange mate hai bo hai sigi haiman bo ni number 1 state da ko state has a character se kai yeng se ni koina lai ba political economic system se kai no hai se ko yeng se number 1 manipur government hai se manipur government hai se da yeng si ko legislative power enjoy to ka bom le states ki machineries wai ba bureaucracy dagi na horaga khuding mak state ki machineries ki magi functions institutions me amama leiri asi khuding mak ta legislative body educative institutions aduga judiciary dagi horaga na law enforcing forces dagi horaga na asi khuding mak sidai da full khuding mak ki miwai sing sapmana magi percentage yauri mai dum to aduna leiri governance amasung governance ki institutions se state ne ko hai se asidi pura pura makki mi hot singna pullaga semba institute amani hai ne governance fatre
ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯇꯧꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯇꯧꯒꯗꯕꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯇꯨꯅꯦꯕ ꯃꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯩꯇꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯂꯨꯠ ꯇꯧꯕ ꯃꯤꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛ ꯐꯟꯁꯤ ꯃꯤꯁꯌꯨꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄꯅ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯗꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩꯗ ꯀꯟꯕ ꯋꯥꯍꯩꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯀ꯭ꯂꯦꯞꯇꯣꯀ꯭ꯔꯦꯠꯁꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯀ꯭ꯂꯦꯞꯇꯣꯀ꯭ꯔꯦꯠꯁ ꯍꯥꯏꯔꯤꯕ ꯁꯤꯗꯤ ꯀꯣꯂꯨꯁꯟ ꯑꯣꯐ ꯐꯣꯔꯁꯦꯁꯅꯤ ꯍꯥꯏꯕꯅꯦꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯇꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯄꯨꯁꯤꯡꯗꯨꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯑꯃꯅ ꯔꯨꯜ ꯇꯧꯒꯅꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯁ ꯑꯃꯁꯨꯡ ꯁꯕ ꯑꯦꯖꯦꯟꯁꯅ ꯔꯨꯜ ꯇꯧꯒꯅꯤ ꯃꯁꯤꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯌꯥꯎꯏ ꯁꯤꯅꯦꯕ ꯑꯩꯅ ꯊꯝꯅꯤꯡꯉꯤꯅ ꯑꯗꯨꯅ ꯐꯨꯔꯨꯞ ꯑꯃꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯇꯝꯅꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯦꯌꯔꯁ ꯅꯥꯏꯅ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁ ꯀꯦꯇꯦꯒꯣꯔꯤꯁ ꯀ꯭ꯂꯥꯁ ꯄꯣꯂꯤꯇꯤꯛꯁ ꯑꯗꯒꯤꯗꯤ ꯃꯤꯁꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟꯁꯀꯤ ꯂꯥꯂꯣꯡ ꯑꯗꯨꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯋꯦꯜꯊ ꯑꯦꯀ꯭ꯌꯨꯃꯨꯂꯦꯠ ꯇꯧꯕꯒꯤ ꯂꯥꯂꯣꯡꯁꯤ ꯌꯦꯡꯉꯛꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯗꯤ ꯀꯝꯄ꯭ꯂꯤꯠ ꯁꯤꯁꯇꯦꯝꯁꯤ ꯌꯦꯡꯒꯗꯧꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯁꯨ ꯎꯗꯕꯤꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯅ ꯅꯥꯏꯔꯒ ꯇꯧꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯁꯤꯡꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯥꯎꯔꯤꯕꯁꯤꯡꯗꯨꯁꯨ ꯀꯔꯥꯏ ꯐꯥꯎꯕꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯅꯣ ꯃꯈꯣꯏꯅ ꯑꯗꯨ ꯇꯁꯦꯡꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯨꯡꯗ ꯃꯣꯠꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯗ ꯃꯣꯠꯂꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗꯨꯅ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯡꯗꯨꯅ ꯀꯔꯤꯒꯤ ꯄꯨꯊꯣꯔꯛꯇꯕꯅꯣ ꯆꯥꯛꯊꯨꯡ ꯐꯪꯗ꯭ꯔꯕ ꯃꯤꯌꯥꯝ ꯀꯨꯀꯤꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯥꯒꯥꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯤꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯀꯣꯟꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯑꯄꯨꯟꯕ ꯐꯣꯔꯁ ꯑꯃ ꯁꯥꯒꯠꯂꯒ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯂꯩꯕ ꯆꯥꯛꯊꯨꯡ ꯄꯤꯊꯨꯡ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯛꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯐꯨꯔꯨꯞ ꯌꯣꯡꯂꯩ ꯃꯦꯂꯩ ꯈꯥꯏꯕꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯗꯨꯗꯤ ꯐꯨꯔꯨꯞꯇꯨꯒꯤ ꯃꯤꯡꯗ ꯏꯍꯧ ꯁꯥꯒꯠꯂꯒ ꯐꯨꯔꯨꯞꯇꯨꯒꯤ ꯃꯤꯡꯗ ꯕꯥꯔꯒꯦꯅꯤꯡ ꯇꯧꯔꯒ ꯐꯨꯔꯨꯞꯇꯨꯒꯤ ꯆꯝꯖꯔꯕ ꯏꯅꯣꯁꯦꯟꯠ ꯄꯤꯄꯜꯁꯤꯡꯒꯤ ꯃꯊꯛꯇ ꯇꯣꯡꯉꯒ ꯃꯣꯏꯅ ꯁꯦꯟꯗꯣꯡ ꯑꯗꯨꯒ ꯑꯍꯣꯡꯕ ꯆꯥꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯒꯤꯁꯤ ꯊꯝꯖꯅꯤꯡꯉꯤ ꯀ꯭ꯂꯥꯁ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯥꯁ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟꯁꯤ ꯃꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯐꯨꯔꯨꯞꯀꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯄꯔꯄꯦꯆꯨꯌꯦꯠ ꯇꯧꯍꯜꯂꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ ꯃꯤꯁꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟꯁꯦ ꯁꯤꯗ ꯃꯣꯏ ꯃꯁꯥꯃꯛꯁꯤ ꯆꯪꯁꯤꯜꯂꯒ ꯌꯥꯎꯁꯤꯜꯂꯒ ꯐꯨꯔꯨꯞꯀꯤ ꯂꯥꯂꯣꯡꯁꯤꯒꯤ ꯃꯔꯨꯝꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯕꯅꯤ ꯃꯁꯤꯗꯤ ꯄꯔꯃꯅꯦꯟꯠ ꯁꯣꯂꯨꯁꯟ ꯅꯠꯇꯦ ꯁꯦꯛꯇꯔꯤꯌꯟ ꯑꯃꯁꯨꯡ ꯑꯣꯄꯣꯔꯆꯨꯅꯤꯁꯠ ꯂꯅꯥꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯄꯣꯔꯆꯨꯅꯤꯁꯠꯀꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤꯒꯤ ꯁꯦꯛꯇꯔꯤꯌꯟ ꯑꯃꯁꯨꯡ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯄꯣꯔꯆꯨꯅꯤꯁꯠꯀꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯃꯩꯇꯩ ꯃꯔꯛꯇꯒꯤꯁꯨ ꯃꯤ ꯌꯥꯎꯒꯅꯤ ꯀꯨꯀꯤꯗꯒꯤꯁꯨ ꯌꯥꯎꯒꯅꯤ ꯅꯥꯒꯥꯗꯒꯤꯁꯨ ꯌꯥꯎꯒꯅꯤ ꯄꯥꯡꯒꯜꯗꯒꯤꯁꯨ ꯌꯥꯎꯒꯅꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇꯁꯨ ꯌꯥꯎꯒꯅꯤꯀꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯅꯤꯌꯣꯂꯤꯕꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯏꯀꯣꯅꯣꯃꯤꯒꯤꯗ ꯌꯥꯝ ꯄꯦꯔꯥꯁꯥꯏꯇꯤꯛ ꯑꯣꯏꯕ ꯑꯦꯂꯤꯃꯦꯟꯠꯁꯤꯡꯅ ꯔꯨꯂꯔꯁ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯦꯛꯁꯄ꯭ꯂꯣꯏꯇꯔꯁ ꯑꯣꯏꯅ ꯗꯣꯃꯤꯅꯦꯟꯠ ꯏꯗꯤꯑꯣꯂꯣꯖꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯟꯕꯒꯤ ꯁꯤꯝꯇꯣꯝꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯁꯔ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯊꯝꯖꯅꯤꯡꯕꯈꯛ ꯑꯩꯈꯣꯏꯒꯤ ꯇꯔꯥꯎ ꯏꯁ ꯋꯥꯟ ꯑꯣꯐ ꯗꯤ ꯁ꯭ꯃꯣꯂꯦꯁꯠ ꯇ꯭ꯔꯥꯏꯕ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯇꯔꯥꯎꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯅꯦꯅ ꯑꯩꯈꯣꯏꯅ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯋꯥꯔꯤꯅꯤ ꯅꯥꯒꯥꯒꯤꯗꯤ ꯑꯅꯤ ꯑꯍꯨꯝ ꯆꯣꯡꯊꯣꯔꯛꯀꯅꯤ ꯀꯨꯀꯤꯒꯤꯁꯨ 4-5 ꯆꯣꯡꯊꯣꯔꯛꯀꯅꯤꯅ ꯄꯥꯅꯔꯤꯁꯤꯗ ꯃꯣꯏꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯁꯤ ꯐꯪꯅꯤꯅ ꯃꯣꯏꯗꯤ ꯄꯥꯖꯔꯤꯕꯅꯦ ꯑꯃꯔꯣꯝꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯇꯔꯥꯎ ꯍꯥꯏꯕ ꯇ꯭ꯔꯥꯏꯕꯁꯤꯗꯤ ꯉꯁꯤ ꯐꯥꯎꯗ ꯌꯥꯝ ꯑꯄꯤꯛꯄ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯚꯣꯠꯇꯤ ꯊꯥꯗꯕꯒꯤ ꯔꯥꯏꯠꯇꯨꯗ ꯃꯣꯏꯁꯨ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ MLA ꯑꯃ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯉꯛꯀꯗꯕꯁꯨ ꯂꯩꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯔ ꯀꯔꯤ ꯍꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯕ꯭ꯔꯣꯗꯂꯤ ꯌꯦꯡꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯦ ꯐꯨꯔꯨꯞ ꯑꯇꯩ ꯈꯨꯗꯤꯡꯃꯛꯄꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯃꯩꯇꯩꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯂꯥꯎꯔꯤ ꯈꯣꯡꯉꯤ ꯑꯗꯣ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯦꯡꯁꯦꯕ ꯆꯣꯄꯣꯠ ꯑꯗꯨꯒ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯦꯡꯁꯦꯕ ꯃꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯟ ꯄꯣꯂꯤꯇꯤꯛꯁ ꯃꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯄꯣꯂꯤꯇꯤꯛꯁ ꯁꯦꯛꯇꯔꯤꯌꯅꯤꯖꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯑꯗꯨꯅ ꯑꯆꯧꯕ ꯁꯥꯒꯩ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯗꯒꯤ ꯊꯣꯔꯛꯄꯁꯤꯡꯁꯤꯅ ꯃꯇꯣꯡ ꯆꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯉꯁꯥꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯀꯣꯇꯥꯅ ꯂꯥꯎ ꯇꯥꯔꯒꯁꯨ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕ ꯈꯛꯇꯪ ꯀꯥꯡꯂꯝꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯄꯣꯂꯤꯇꯤꯛꯁꯇ ꯂꯥꯛꯇꯥꯔꯒꯁꯨ
ayam apa ini urusnya koki sengki mereka sah hoki kumba kigen kumba na dominate tahu setro ada dongel sekali kok gangke sekali ada aswan bak amasung koki missing yang sudah bapak sung saya terau yang dapat pi kok ada gitu atau apa saya jeksi saya ini maring gisu buat karya pakisan sih name referensi lay kok ada gitu purum lagi karya pakisan lagi terah tapi bapak sung sedikit ada sih nggak saya communal award communal representations ki politics sana pasti dah kudung sabar lawan sih dia kukan tangan besar kukan tangan bagi itu untuk bising na logo kudung sabar ni reservation ki kota ada kudung sabar hai matong lawan sih su nak kaya pun ba jadi kudung sabar logo nggak bising na logo boleh logo ini maksudnya season dari dia ai ki purki mingda magi purki mingda anak terkena ki sari ki mingda anak sana boleh atau masih dia nggak saya ki कोई थोम मानवा yung may beli kaya ba kunai luar magi mga political economic sinam set kamlo magi positive OID hai beli sectarianism sama saya ini hajar betul individual opportunism sih malah selain berposaknya hai beli itu na tarawi hai beli atau untuk problem sama yang point is di representative sounds straight away atau itu ada di kamai ini tahu saya karena mana saya ini manipur sa upper house sama tambagi pupur puting magtagi missing represent ako laga nominal way na pibagi wakong tambasulay maduna mo so komuna umrom ni kan to communal award pibagi mo ni magi suyawi hay na symbolic representation gi wari ne adu same kera same way ra ai ko insanari ba system gi manung tadi represent tawri se metai natagana dominant kano amata na ti hay ne madugi mamingda kudong saba lobasingna kudong saba lobani haibani warise aduna ekoi kenoda ekoi husiki Churachapur burning area tawko tamde dai ekoi hana gi tawko masa expect to for na wifi ni haiba keno bot karapada hana dominate to paite singna adi ta to pasingna ma koi kahari sing maina no kai na haiba waru gi ego me mama adumate na factors ni mo kan ge ga haibi mete denu si do ko haibi gi magi mete taring magi angle ni political gi angle dung magi sumne gi larger geopolitics to katana tabida adun bot ke no go yo bra ka haibi saya nak betul lagi kok. Aduna maming jadi negara ini kopi ini hai wari ini kudung sa logo singgi plan ni politics tahu ada pergi logo ni. Permanent solution di oil. Yes. Okay, sir maka tahu dah wahang am tangga thamjarake wahang anihum di lady hang kata ba do hangjarake simpan sida pergi cookies je koi na Israel lagi mangi ba lost tribe ni hai dana kota watheng ni moi masana chu moi se koi gi refugee ni koi India da guest oina leibni ha viral oiba video ma am chu thengnare aduga makoi se kano gi Israel gi koi tribal maming banai manage si habra kaino si ni haidana mo khoi tawi adu hairi posi kadai phau chumbo na tar lan barom da nataba Israel lom do oiraga na mo khoi haiba tribe ni haina moi si masana adu ni na belong ni na tawjaba aduga atopa leiba am da leiraga na adugi tribe ni na adudi horokpani haiba mo khoi si hawbom ji si ni na ejek si haidaba si sigi matang sa sar gi oibo kai mo leibo hawbom claim do si Madam sih lagi, perlu putih mak, nelayan kaya dengan klaim tahu itu. Okay. Juga, masih ada mythology, jadi top colonizers yang maksudnya. Exactly nioi besi nak kaya jadi orang akan perlu nak kaya jadi benda hal itu apa ya, jadi cap location area time jadi even nom nanti harus tahu. Okay. Yang mana teori soalnya sangat. Ada Koki singgi wali lah macam tadi, koi tree mungkin nasi temu macam tadi, nei manas segi kamu nei nahai sakhi bahu kamu yang si awal. Sakhi bagi exactly mali reason si ada sangat sental na bagi. Ada sakha kade moi tupi ukrim ni. Sental na bagi all na bagi economic objectives ni macam ni awal. Okay. Ada juga Israel lom tadi su ayam ba interest kau besi, Chinese movement ki Israel di politics kita player ko. Okay. Kerana basi, kini Moina budi Israelites sing ngasung saya Jerusalem lagi cina Palestine ki area apa tu masih moi history lagi puari lagi oina moi homeland ni nak lento puari betul historical period yang berkaitan dari mohoi si fascist German fascism na yang kan attack tau position sila dari Palestine dom dah kecendera hom loga refugee oina tanghaya lagi sela laga
ꯈꯨꯟꯗꯥ ꯂꯩꯇꯥ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯞ ꯇꯞꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯌꯥꯝ ꯆꯥꯎꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯅ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯐꯥꯎ ꯌꯣꯠꯁꯤꯟꯕꯒꯤ ꯀꯥꯡꯂꯨꯞꯇ ꯃꯁꯤ ꯖꯤꯑꯣꯒꯤ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝꯅꯤ ꯍꯥꯏꯅ ꯂꯧꯋꯦꯕꯀꯣ ꯖꯤꯑꯣꯒꯤ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝꯁꯀꯤ ꯄꯣꯠꯁꯛꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯀꯣꯔ ꯏꯖꯔꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯄꯦꯔꯤꯐꯦꯔꯦꯜ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯕ ꯍ꯭ꯌꯨꯃꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯗꯁꯨ ꯃꯤꯁꯨ ꯀꯟꯁꯀ꯭ꯔꯤꯞ ꯇꯧꯕꯒꯤ ꯃꯤꯒꯤ ꯂꯧꯕꯒꯤ ꯄꯣꯠꯁꯦ ꯂꯩꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯖꯤꯑꯣꯒꯤ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝꯁꯦ ꯑꯁꯤꯒꯤ ꯀꯝꯄꯣꯅꯦꯟꯠ ꯑꯃ ꯑꯣꯏꯅ ꯀꯣꯔꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯄꯦꯔꯤꯐꯦꯔꯦꯜ ꯑꯦꯔꯤꯌꯥꯁꯇ ꯍ꯭ꯌꯨꯃꯦꯟ ꯁꯦꯇꯜꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯐꯔꯗꯔ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯁꯇꯥꯏꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤ ꯂꯥꯟ ꯉꯥꯛꯅꯅꯕ ꯑꯃꯁꯨꯡ ꯉꯝꯈꯩ ꯁꯟꯗꯣꯛꯅꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯑꯦꯂꯦꯃꯦꯟꯠꯇ ꯃꯤ ꯀꯣꯜ ꯇꯧꯔꯛꯄ ꯃꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯩꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯦꯃꯅꯥꯁꯤꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯊꯥꯖꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯠꯄ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦꯕ ꯀꯅꯥꯒꯨꯝꯕ ꯁ꯭ꯀ꯭ꯔꯥꯏꯕ ꯆꯨꯝꯕꯅꯣ ꯂꯥꯟꯕꯅꯣ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯇ ꯑꯩꯁꯨ ꯌꯥꯝ ꯊꯣꯏꯅ ꯁꯤꯔꯤꯌꯁꯂꯤꯁꯨ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯗꯨ ꯄꯤꯔꯤꯕ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛ ꯑꯃꯁꯨꯡ ꯇꯦꯂꯦꯟꯠꯀꯤ ꯂꯦꯚꯦꯜꯗꯣ ꯌꯦꯡ ꯇꯥꯔꯒꯗꯤ ꯆꯨꯅꯩ ꯍꯥꯏꯕ ꯌꯥꯎꯏ ꯆꯨꯅꯗꯦ ꯍꯥꯏꯕ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯀꯨꯀꯤꯁꯤꯡꯁꯦ ꯁꯐꯤꯁꯤꯌꯦꯟ ꯑꯦꯚꯤꯗꯦꯟꯁ ꯑꯣꯏꯗꯦꯅ ꯍꯥꯏ ꯃꯣꯏꯅ ꯅꯦꯃꯅꯥꯁꯤꯗ ꯆꯨꯅꯩ ꯍꯥꯏꯕ ꯌꯥꯎꯏ ꯆꯨꯅꯗꯦ ꯍꯥꯏꯕ ꯌꯥꯎꯏ ꯔꯤꯁꯔꯆꯔꯁꯤꯡꯅ ꯊꯤꯖꯤꯟꯕꯗ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯀ꯭ꯂꯦꯝꯁꯤꯡꯁꯨ ꯀꯥꯎꯟꯇꯔ ꯀ꯭ꯂꯦꯝꯁꯤ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯗꯤ ꯃꯣꯏ ꯑꯥꯗ ꯆꯠꯂꯒ ꯀꯩꯅꯣꯒꯤꯗ ꯏꯖꯔꯦꯜꯒꯤ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝ ꯖꯤꯎꯁꯀꯤ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝꯁꯀꯤ ꯐꯣꯗꯔ ꯐꯤꯗꯔ ꯑꯣꯏꯅ ꯑꯗꯒꯤ ꯃꯥꯒꯤ ꯁꯄꯣꯔꯇꯔ ꯑꯣꯏꯅ ꯀꯝꯄꯣꯅꯦꯟꯠ ꯑꯃ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯎꯕꯗꯧꯅ ꯇꯧꯋꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯔꯝꯃꯤꯕ ꯀꯔꯤ ꯃꯈꯣꯏꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯤ ꯑꯗꯨ ꯁꯩꯒ ꯂꯥꯟ ꯇꯧꯅꯕꯗꯒꯤ ꯃꯅꯤꯄꯨꯔꯔꯣꯝꯗ ꯆꯪꯉꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯀꯩꯅꯣ ꯁꯤꯄꯣꯏ ꯀꯣꯂꯣꯅꯤꯁ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯦ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯆꯪꯖꯐꯝ ꯄꯤꯗꯅ ꯈꯣꯠꯇꯅ ꯁꯦꯇꯜ ꯇꯧꯍꯟꯒꯦ ꯍꯥꯏꯔꯤꯁꯦ ꯃꯔꯨꯑꯣꯏꯅ 1840ꯁꯀꯤ ꯃꯇꯨꯡꯒꯤ ꯂꯥꯏꯁꯤꯡꯁꯦ ꯁꯤꯅ ꯆꯨꯝꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯔꯒ ꯃꯣꯏꯒꯤ ꯐꯤꯕꯝ ꯐꯔꯛꯑꯀꯥꯟꯗ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯥꯔꯖꯔ ꯖꯤꯑꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯀꯅꯥꯒꯨꯝꯕ ꯕꯤꯛ ꯐꯣꯔꯁꯦꯁꯁꯤꯡꯅ ꯁꯦꯝꯃꯛꯄ ꯑꯗꯨꯒꯤ ꯑꯦꯖꯦꯟꯗꯥꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯁꯦꯛꯇꯔꯤꯌꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅꯀꯣ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯂꯣꯡꯁꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯁꯣꯝꯒꯤ ꯖꯥꯏꯑꯣꯅꯁ ꯃꯨꯚꯃꯦꯟꯠꯀꯤ ꯏꯖꯔꯦꯜꯗ ꯇꯧꯕ ꯑꯦꯛꯁꯄꯦꯟꯁꯅꯤꯖꯝ ꯆꯠꯂꯨꯕ ꯈꯣꯠꯄꯥꯏ ꯇꯧꯕ ꯂꯝꯁꯤꯡꯁꯦ ꯍꯣꯝꯂꯦꯟꯗꯅ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯄꯣꯂꯤꯇꯤꯛꯁ ꯈꯤꯇꯪ ꯄꯦꯔꯂꯦꯜ ꯑꯣꯏꯅ ꯃꯥꯟꯅꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄꯗꯁꯨ ꯁꯤꯈꯩꯁꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯎꯕ ꯐꯪꯖꯩ ꯈꯤꯇꯪ ꯃꯥꯟꯅꯔꯞ ꯇꯧꯕꯁꯦ ꯑꯣꯀꯦ ꯁꯔ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯊꯦꯡꯅꯩꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯕꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯗꯇꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯁꯦ 42 ꯁꯤꯠ ꯂꯩꯔꯝꯕꯗ 54ꯗ ꯍꯥꯏꯒꯠꯂꯛꯀꯗꯣꯏꯅꯤ ꯃꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯁꯤ ꯌꯥꯝꯈ꯭ꯔꯕ MP ꯃꯁꯤꯡꯅꯤ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯁꯤ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯨꯝꯕ ꯃꯤꯖꯣꯔꯥꯝꯒꯨꯝꯕ ꯑꯗꯒꯤ ꯃꯦꯘꯥꯂꯌꯒꯨꯝꯕ ꯃꯆꯥ ꯃꯆꯥꯁꯦ ꯌꯦꯡꯅꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ MP ꯃꯁꯤꯡꯗꯩꯗꯤ ꯍꯦꯟꯒꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯃꯤꯒꯤꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ MP ꯃꯁꯤꯡꯁꯤ 40 ꯂꯩꯔꯝꯕ ꯕꯤꯍꯥꯔꯒꯁꯤ ꯋꯥꯔꯤꯅꯤ 79 ꯍꯦꯟꯒꯠꯄꯒꯨꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯆꯥꯔꯠꯁꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯇꯧꯕꯤꯌꯨ ꯇꯧꯕꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯕꯇꯕꯨ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯩꯇꯩꯁꯤꯡꯅ ꯂꯥꯎꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯜꯂꯥꯎꯁꯤ ꯂꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ NRCꯁꯤ ꯅꯣꯡꯃꯇ ꯃꯣꯏ ꯃꯆꯤꯟꯗꯒꯤ NRC ꯇꯧꯁꯦꯅ ꯍꯥꯏꯗꯕ ꯅꯥꯒꯥꯒꯤ ꯁꯥꯏꯠꯇꯁꯨ ꯍꯥꯏꯕ ꯇꯥꯗꯕ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯁꯨ ꯍꯥꯏꯕ ꯇꯥꯗꯕ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯂꯩꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯂꯩꯕꯒꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯣꯏ NRCꯁꯤ ꯊꯣꯏꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯍꯥꯏꯗꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯀꯔꯤ ꯁꯤꯗꯅꯦ ꯋꯥꯍꯪꯁꯦ ꯋꯥꯍꯪꯗ ꯑꯃꯈꯛꯇꯪ ꯃꯥꯜꯂꯒ ꯄꯥꯎꯈꯨꯝꯁꯤ ꯌꯥꯝꯃꯦ ꯅꯝꯕꯔ 1ꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯆꯪꯉꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯤꯡꯕꯒꯤ ꯏꯍꯧ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯤꯇꯣꯞꯅ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯃꯤꯇꯣꯞꯅ ꯆꯪꯉꯛꯄ ꯍꯧꯔꯛꯄꯁꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗꯒꯤꯗꯤ ꯌꯥꯝ ꯍꯧꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏꯁꯦ 1949ꯗ ꯏꯟꯗꯤꯌꯥꯗ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯐꯔꯛꯄ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗꯅꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯃꯤꯇꯣꯞ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯑꯅꯤꯅꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤ ꯆꯪꯉꯛꯄ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯒꯤ ꯆꯪꯉꯛꯄ ꯑꯃ ꯑꯅꯤꯁꯤꯡ ꯁꯤꯒꯤ ꯄ꯭ꯔꯦꯁꯔꯁꯤꯒꯤ ꯃꯔꯛꯇ ꯍꯧꯕ ꯏꯍꯧꯁꯤ ꯃꯔꯨꯑꯣꯏꯅ ꯚꯦꯂꯤꯗꯒꯤ ꯍꯧꯔꯛꯑꯦ ꯄ꯭ꯔꯦꯁꯔꯁꯤ ꯚꯦꯂꯤꯗ ꯂꯩꯕꯅꯤꯅ ꯑꯗꯣ ꯚꯦꯂꯤꯗ ꯍꯧꯔꯛꯄ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯍꯥꯏꯕ ꯀꯥꯟꯗ ꯃꯩꯇꯩꯁꯤꯡꯗ ꯍꯥꯟꯅ
ꯁꯥꯐꯨꯁꯦ ꯍꯦꯟꯅ ꯐꯤꯜ ꯇꯧꯗꯧꯅ ꯇꯧꯋꯦꯕ Okay. ꯃꯔꯝꯗꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤꯗꯤ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯤꯜ ꯑꯦꯔꯤꯌꯥꯅꯤ ꯀꯥꯏꯅ ꯂꯥꯎꯊꯣꯛꯄꯅꯤꯅ ꯂꯦꯟ ꯔꯦꯚꯦꯅ꯭ꯌꯨ ꯁꯤ ꯍꯦꯟꯅ ꯑꯦꯛꯁꯄꯥꯟ ꯇꯧꯗꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯤꯇꯣꯞ ꯆꯪꯉꯛꯑꯒ ꯁꯦꯇꯜ ꯇꯧꯕꯁꯤ ꯇꯧꯗꯦ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯆꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯈꯥꯡꯅ ꯂꯨꯀ꯭ꯔꯦꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯥꯛꯅꯅꯕ ꯇꯧꯗꯕꯅꯤꯅ ꯇꯝꯄꯥꯛꯅ ꯑꯌꯥꯝꯕ ꯊꯣꯝꯖꯤꯟꯅꯔꯛꯏ ꯇꯝꯄꯥꯛꯅ ꯑꯌꯥꯝꯕ ꯊꯣꯝꯖꯤꯟꯅꯔꯛꯄꯁꯤ ꯉꯁꯥꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯦꯂꯤꯃꯦꯟꯁꯤꯡ ꯐꯥꯎꯕ ꯊꯣꯝꯖꯤꯟꯅꯔꯛꯏꯁꯤꯅꯦꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯅ ꯆꯤꯡꯁꯤꯗ ꯏꯟꯇꯔꯦꯁ ꯂꯧꯔꯤꯕꯁꯤ ꯂꯤꯁꯥꯡꯁꯤꯗ ꯌꯦꯡꯕꯗ ꯑꯃꯅ ꯑꯥꯔꯃꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁꯤꯡꯅ ꯑꯣꯚꯔꯒ꯭ꯔꯥꯎꯟ ꯑꯦꯟ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯔꯤꯁꯣꯔꯁ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯒꯤ ꯆꯪꯁꯤꯜꯂꯛꯄꯗꯤ ꯍꯦꯜꯂꯦꯀꯣ ꯆꯤꯡꯗ ꯄ꯭ꯔꯦꯁꯔ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩꯗꯤ ꯂꯩꯔꯤꯅꯦꯕꯀꯣ ꯂꯝꯗꯣ ꯌꯥꯝ ꯄꯥꯛ ꯆꯥꯎꯕꯅꯤꯅ ꯐꯤꯜ ꯇꯧꯗꯕ ꯑꯗꯒꯤꯗꯤ ꯑꯃꯅ ꯀꯨꯀꯤꯁꯤꯡꯒꯤꯅ ꯑꯃꯨꯛ ꯃꯣꯏꯗꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟ ꯇꯥꯔꯒꯁꯨ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯛꯁꯄꯦꯟꯁꯟ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯄꯨꯊꯣꯛꯅꯤꯡꯗꯕ ꯃꯤꯇꯣꯞ ꯆꯪꯕ ꯍꯥꯏꯕꯁꯤꯗꯩꯗ ꯑꯗꯨꯅ ꯃꯣꯏ ꯃꯤꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯦꯅꯤꯇ꯭ꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯏꯝꯐꯥꯜ ꯄꯦꯅꯤꯇ꯭ꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯂꯩ ꯀꯥꯏꯅ ꯍꯥꯏꯕ ꯁꯨꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯇꯥꯝꯁꯤꯡꯗꯣ ꯆꯥꯅꯕ ꯌꯥꯏ ꯆꯥꯅꯗꯕ ꯌꯥꯏ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯗꯤ ꯆꯪꯉꯛꯏꯕ ꯃꯤꯇꯣꯞꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯑꯔꯕꯟ ꯑꯦꯔꯤꯌꯥꯗꯕꯨꯗꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯈꯨꯟꯗꯥꯕꯨ ꯑꯣꯏꯔꯒꯁꯨ ꯃꯅꯨꯡ ꯑꯣꯏꯕ ꯏꯟꯇꯤꯔꯤꯌꯔ ꯍꯤꯜꯁꯇꯒꯤ ꯍꯥꯏꯔꯤꯕ ꯆꯤꯐꯁꯤꯡ ꯑꯃꯁꯨꯡ ꯍꯥꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕꯁꯤꯡꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯤꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯅꯤꯅ ꯄ꯭ꯔꯦꯁꯔꯁꯦ ꯐꯤꯜ ꯇꯧꯗꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯉꯥꯛꯂꯧ ꯄꯤꯗꯅ ꯂꯩꯈꯤꯗꯅ ꯇ꯭ꯔꯥꯏꯕꯦꯜꯁꯅꯤ ꯍꯥꯏꯕꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ 1971 ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 371 ꯁꯤꯅꯒ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯊꯣꯏꯅ ꯃꯣꯏꯗ ꯄ꯭ꯔꯦꯁꯔꯁꯤ ꯐꯤꯜꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯂꯩꯇꯥꯔꯒꯁꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯗꯦ ꯍꯥꯏꯅ ꯐꯤꯜ ꯇꯧꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯗꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯣꯜꯂꯥꯎꯁꯦ ꯊꯣꯏꯅ ꯀꯟꯁꯔꯠ ꯑꯣꯏꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯚꯦꯂꯤꯗꯗꯤ ꯉꯁꯥꯏ ꯍꯥꯏꯔꯤꯁꯦ ꯃꯤꯇꯣꯞꯀꯤ ꯑꯦꯛꯖꯦꯛ ꯏꯃꯤꯗꯤꯌꯦꯠ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛꯁꯦ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯅ ꯃꯥꯒꯤ ꯚꯦꯂꯤꯗ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯦꯁꯔꯁꯤ ꯂꯩꯕ ꯍꯦꯟꯕꯅꯤꯅ ꯑꯃꯁꯨꯡ ꯂꯥꯔꯖꯔ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯉꯛꯑꯀꯥꯟꯗ ꯚꯦꯂꯤꯗꯒꯤ ꯁꯤꯒꯤ ꯈꯣꯜꯂꯥꯎꯁꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦꯀꯣ ꯑꯣꯏꯐꯝꯁꯨ ꯊꯣꯛꯏꯅꯦ ꯑꯗꯨꯅꯕꯨ ꯉꯁꯥꯏꯒꯤ ꯗꯤꯃꯥꯟꯅꯦ ꯑꯗꯨꯅ ꯃꯩꯇꯩꯗꯒꯤ ꯂꯥꯛꯄ ꯈꯣꯟꯖꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯁꯦ ꯃꯤꯇꯣꯞ ꯃꯁꯛ ꯈꯪꯕꯤꯌꯨ ꯃꯤꯇꯣꯞꯁꯤ ꯗꯤꯇꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯤꯇꯣꯞ ꯆꯪꯊꯣꯛ ꯆꯪꯁꯤꯟꯁꯨ ꯔꯤꯒꯨꯂꯦꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯪꯕꯁꯤꯡꯗꯤ ꯊꯣꯛꯍꯟꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯆꯩꯔꯥꯛꯄꯤꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯇꯩꯁꯤꯡꯅ ꯌꯦꯡꯕꯗ ꯁꯣꯂꯨꯁꯟꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯆꯪꯕ ꯏꯍꯧꯁꯦ ꯑꯅꯤꯅꯦꯕꯀꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯃꯅ ILPSꯀꯤ ꯗꯤꯃꯥꯟꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗꯒꯤ ꯆꯪꯕ ꯃꯤꯇꯣꯞꯁꯤꯡꯁꯤ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯗꯨꯒꯤ ꯏꯍꯧ ꯑꯃ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯐꯣꯔꯦꯅꯔꯁ ꯑꯦꯛ 1946ꯗꯒꯤ ꯆꯤꯡꯅ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯔꯛꯁꯤꯗꯩꯗ ꯍꯥꯟꯅ ꯆꯪꯉꯒ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯈ꯭ꯔꯕꯁꯤꯡꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯣꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯅ ꯀꯅꯥꯅꯣ ꯑꯗꯩ ꯅꯟ ꯁꯤꯇꯤꯖꯟꯅ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯏꯪꯒꯜꯁꯤ ꯌꯦꯡꯕ ꯃꯇꯝꯗ NRC ꯍꯥꯏꯗꯤ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯚꯥꯕ ꯑꯃꯅꯤꯀꯣ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯋꯥꯔꯤꯅꯤ ꯇꯥꯟꯕꯒꯤ ꯄꯣꯠꯇꯤ ꯌꯥꯎꯗ꯭ꯔꯤꯕꯅꯦꯕ ꯑꯗꯒꯤꯗꯤ ꯃꯁꯛ ꯈꯪꯗꯣꯛꯀꯗꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯅꯠꯇꯦꯕꯀꯣ NRCꯗ ꯈꯪꯗꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯀꯥꯔꯗ ꯄꯥꯏꯕ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟꯁꯤꯡꯅ ꯀꯅꯥꯅꯣ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟ ꯅꯠꯇꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯈꯛꯀꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯁꯤꯒꯤꯁꯨ ꯇꯦꯛꯅꯤꯀꯦꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯏ BSGRꯁꯦ ꯄꯤꯔꯤꯕ BSGR ꯁꯔꯀꯥꯔꯅ ꯄꯤꯔꯤꯁꯤꯒ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯅ ꯇꯥꯟꯕ ꯗꯤꯃꯥꯟꯗꯨꯒ ꯆꯥꯟꯅꯕꯁꯨ ꯌꯥꯏ ꯆꯥꯟꯅꯗꯕꯁꯨ ꯌꯥꯏ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕꯁꯤꯁꯨ ꯍꯌꯦꯡ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯕꯁꯨ ꯌꯥꯏ ꯂꯩꯇꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯩꯄꯥꯛ ꯑꯃ ꯄꯥꯟ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯁꯤꯇꯤꯖꯟꯁꯅ ꯀꯅꯥꯅꯣ ꯃꯤꯇꯣꯞꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯣꯛꯄ ꯆꯪꯉꯤ ꯃꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒ ꯆꯨꯅꯅ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯑꯦꯗ ꯃꯤꯇꯣꯞꯁꯤꯡꯗ ꯄꯤ ꯇꯥꯔꯒꯁꯨ ꯃꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯅꯤ ꯄꯤꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯁꯨ ꯅꯠꯇꯅ ꯄꯣꯄꯨꯂꯦꯁꯟꯁꯤ ꯔꯤꯒꯨꯂꯦꯠ ꯇꯧꯗꯅ ꯄꯣꯄꯨꯂꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜ ꯁꯤꯄꯥ ꯐꯥꯗꯕ ꯏꯪꯈꯣꯜꯗꯧꯅ ꯆꯪꯅꯤꯡꯉꯒ ꯆꯪꯊꯣꯛꯅꯤꯡꯉꯒ ꯇꯧꯕ ꯂꯩꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯝꯅ ꯂꯨꯕꯅꯤꯅ ꯁꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯣꯏꯅ ꯈꯜꯂꯤꯕꯁꯨ ꯆꯨꯝꯗꯦ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏ ꯍꯥꯏꯅ ꯂꯧꯅꯤꯡꯉꯦꯕ ꯑꯗꯣ ꯁꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ STꯒꯤ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯇꯥꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯣꯇꯥ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯝꯗꯣ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ
indigenous ni hana koi leijari bai khoina Imphal Valley dagi hendokpa yadaba atokpa chingda karaga lawba leibasu yadaba posu leiba ado hairisi punna hingminaba haibasida khoi meteina ST demand chan tan basta masi sina maram oiraga khoi punna hingminaba si yarakade mami ma leibadagi meteina ju ST demand se tanba admaina oibani hana khoina khangjabada khar lei ado haibasi akhoi Manipur leiminakpa thaini leiminakpa khoi isin naw singna haiba tare akhoi maitai sine ST demand ta lakpada makhoi si awareness what lawbana ra karino akhoi maitai gi opposite leirise si kari ne han thambe sa aina yengjoba me yengdadi scheduled India ki reservation system sida the scheduled caste ki reservation scheduled tribe ki jikti musu OBC ki leipa the economically weaker sections kinds of kaido tongan the categories ki reservations kota ma kaido eko si mayam si India da leiriba ki saphung pitung de haina khanbagi structural injustice mayam ma leiri haibagi Madugi rectifications kara tawar kan state tele pa sikra in mara signa panbe agadra haibagi mechanisms kara haibatai ki India ki constitution semba ho digi semba dugumba arrangement ama khabni haibagi leiriba political economic system structure se chuai na tabida asigi manung isida da crisis singsi adjust away and modifications kama shinmani and measures ne almost permanent ki was the lack and the sanction okay the sigi reservation systems ki limitations na karino the sigi merit na karino the advantage na karibo ya hadisina tong chapter ma india gi wai ne na basulai kan is permanent solution ne haina khande Manipur ki manungda sanction na lakum tanda security sing na scheduled tribe ki demand ama lakase asima koi ki democratic demand ne okay masi chumi amasung lali haina piba amasung pidaba haibasidi bharat ki sarkar ki leiriba institutional mechanisms tuna lepda koi period ne aduga asigi demand is purely political demand amani aduga any koina yengjabada scheduled caste scheduled tribe ki maming lokthokpa hapsin lokchin na tawasda sung sagi political adugumba decision haibadai ko asigi element si am yawi haibasum so koina uzai Ado maitai singi na scheduled tribe demand la pasigi am simple level logic ti kai na te di maitai sing na adu ma scheduled tribe demand tali basi kusna khalli basi kai no har kan amana ngasai individual opportunism sigi ko sa basi khana ka ti ai se ko job ki dawai be ai na to income tax ki dawai be ai ko ta na bi kana ba phangani ai mai roni ai kana rani hai bi angle ma sina individual opportunism sigi yen aduga amana communal loiba angle su lei ko adi koi ki proof si pura undermine to widore namda gi dore si phangdadana ko je nak lo leitre ki proof si mut khagani hai bagi angle amasu lei adi dagi amana collective imagining amasu yobran khale asigi pasuk se phangta gi koi metai singa yam chawa active role khara lawraga hai batare manipur gi akun saktam sing na ani resource gi mapu se koi kuding oirani kain hai ba apun ba manipur gi saktam ama sagala gi sagala ro pasuk chumbam sumlan ba hai gi yena ba yana do hai na tunga ndi wa ga ne jabada angle ohum gi go phangi ko sigi supporters ne da sai gi masi ya roi hai ba amu sing sin thore isi so tai na te resource munaba gi wa mo la ya ai gi furup ki ma gi furup ki mapu oi ba tan ba gi hai tai ko mapu oi ba tan ba si asida su chamane metai sing na sanga ga di masai gi competent oi ga kan sai ta job ki opportunities me amna lai ri base asi ki si moi lau kan de kana gumba sagai khara plan khara tribe ki manung da pudong sa lauraga asigi scheduled tribe ki kota si phanga kan state da bureaucracy masung atopa state ki institutions da manipulate tawe haina ki charge lai ba apu sing tuna sum khalle ba metai sing so sigi pudong sa si phanga ga san kita ga di sab mana bai koina hana da ki tuang ga leram ba khamba koina pudong sa ba loram ba se metai si yausal ani ko amana moi si nuksi ta bagi yawnin da bagi ima pa sin naw ni maro pa ngai khanba ngam de gi angle de gi mai ta la pa ma gi amara mo koi changsil ki ta ga de koi na sagali ba community agenda se mathang mathang tai ra ni hai gi adum ba communal angle de gi yen ba ma amara manipur se ko kun na sa phami na ga da ko ni yong lai me lai khai be ati hai gi adum ba gi collective imagination is lai ta ba adum ba ambu phra gi sagal propaganda khar de gi hai be dai ko
propaganda khara degi tawbuni ste amon ngum zu lay sigi khudong sa lawri sisu ko ni yen ka da di sai ka particular group ki particular clan ki particular privilege section khana law ne moi ki wakal da ma khal le aina sum khanjaba da have you India is the scheduled tribe say. Yakumati Yamidana. Scheduled tribe putting up the idea in a royal, Koi composition, Roy had a Queen Roy Pie and Yatashi, Chuka from Roy. Aduna Koisi scheduled tribe people, Indiagi having the Roy and a joke, getting facilities, may I say. Civil service to a vehicle. Service secretary jobs in Siki Quataze, Koi reserve with the Tamanika and a highway, attaching to the Mio in a Tanaka, Koi window domain. The Matation Agadi. Meditation and the Koina dominate the way with the Atunzi, Koismating and Janiga and Highwayco, and the Gumbi of Pamba, the secretary and Mabra. Yam exclusive for some Sovinism elements, a group at Sapakadoni, a group at the dominant of Domi Highway. Positive way, I do Sumba, Landa, Hibuna, Toman, or whom the Tabragada, at the opposed to even the Maramse, a city, Munavagini. It's a Munavagi. Mana land resource way be adagi land dagi tamba kampan gi musum lenung gi resource munna bagi way be amana na sai lanai gi opportunity jam si ta kadong sa se munna bagi masiga anadagi circulate tawriba communal hatred mushinata bagi lang thai ba kamgu sin do tuna sanari ba politics tuga dominate tawba nigi achumba khanga ga su masi kolau lawo do mi tragi mo jun jam thai ga thamba aduna muksu musai moi gi mer tagi su democratic voices demand tawngam da bai tare ko adugi posak kan ne handle la panina mu mai tai du mu session be hele wa solo traffic na traga alternative means like triga yogi mu otuna mai tai ki solo traffic demand je ne na kanjal hali si dia du mu forces sing sina opposed to ko gi hen kanjal han bane akoi the threat ma lai hai si mai tai sing na feel tawri ba do summa la bai tare aduga aduna ma pangan kanjal hal la Okay, sir. Last hangzaniba ohang amka khaitare. Hauji akhoi Manipur chathariba irang haibare misi mena mayam thwe kuki mdi meitei na akhoi na dum yenga so ado bhai irang sing asi phawda Manipur government su khoi loisan bangam daba aduga central government su loisan bangam daba sigi pot amasu leiba adu si matang da so akhoi na khangjaning basi lan si kang gan loi duno haiba ngam daba aduga suk chawba India government na koi army force me ama thazal aga jo control ngam daba adagi irang solve to ngam daba se masigi matang da kari haina thambini wang me ama thwe ko irang solve to why this is immediately hujik spark to riba violence se phanse hai brahma sima immediate solution ni ko aduga asigi damte force me diction lay okay control to gi adu tawdabagi maram si bharat sarkar ki tuman de zenda laibra corrupt singse dum hanaraga tham sinhandaraga thamaga moida kana balaibagi tawibra aiba ai number 2 da iran zila helaga da aibagi lairiba mafam si da militarization se hena legitimacy laiba ai militarization ai no sakti gi lami thajal aise ase koina urba manipur manungi posasina ta bida manipur wa mo Sutin na panda larger geopolitics amagi militarization ki strategy ma khlaibra ekoi gidala mi pe hana kaina peselei besi Myanmar adagi to pa dino na bale passing to sukunda pa mama lawna na bagi adugumba strategic maneuvering amo oibra maduna tanai fena militarization justify ta na bagi Iran si la hin si ma thota bra natraga nai koi manung dulai yo processing si amaga nung sina hantana yintina na thamaga akunba pagalama sagalakta na bagi mama to sagaki bata ta gadi da lenga na packet ka do ko project khada apan mama lakini haina ki bale bagi madu gi long term agenda ta khaibung lega divide and rule se si chatha bagi engal lamara khaibu wang ji lay okay adigi simale ko china immediately spark si thor ko ne thor ko wari do amana nga sai gi Iran sida ina sa to ko kam sa haije gi pen of fury mani disang sina develop tor proxy war gi mama gi madu gi sagalak pa gomai do bukhai ko ne haina adugi proxy war game se asigi bigger geopolitics amasung global economic interest factors lay bigi angle se ko wi namde koi gi mafam se matai oide map India ki map tagi ekta agadi northeast border to da ina matai gi ingo dagi yeng do koi na yeng zabadadi big
empire building imperialist globalization singki forces sing haitai tongan tongan block Chinese block adegi US imperialism ki makhada India yauna semi ba du alliance ki block anizigi mungnabam mayai chabuk chapchana tai north east region yauna adegi Myanmar Bangladesh no Southeast Asia yauna chukon kon angle gamadagi yengai ba resource munabagi adegi shandong munabagi adegi strategic locations amasung maneuvering area tactical strategic area domination ki maneuvering free kuma tamdadi koi manipur se adumba fo koi leba ya amasung magi allied forces ki sagal kadal ya maroi ba bi so adugi japme jabuk japtai dai ne Okay. Roy, but sir, wang ani katanga injen jaramge aduga lesson ba haijake. Ahanbada khoigi Manipur da laiba khoigi maitai singna yam mokhoigi thamoida sonjaba nuaijada basi makhoina thagatsaba MLA mantri gaisi irangsi kansala kanda khoigi yum mai thage su tharlo ge si launa hangdo thammage kaina haiba akhoina yum mai thalaga irangsi nemgada boitari yum mai thabir laga haibagumba सिम वाइजी कोई प्रजा सिंह फोंदरोप थेंगनै कोई मेरे खुथांगदा सिमा लेरे अदे अमना प्रजा ना पामबदी अदमै हाइब वाहि दु नत्ते अदे कनाम एमएलए खरना प्रजा की तुंगि ल चकनी हाइबा प्रजा ना पामबदी अदु नतबा नोइना मांग थाव अखोइना तुंग इनगे हाइबन प्रजा ना हाइनिंग पॉइंट जिना अदो मरमक्ता मोखोइना तौगदबा थबकसी पांथोनिंब पोसि नु पाथोना तौबगी ममीसी वालकपा मसी वाटपसिदा प्रजा सिंगना थमिसी अखोइ एमएलए सिंग द वारो मयाम लैबसे si mukhoin loaning patang sa lahoning ba role si kari haina khone thambe sa ai si mete MLA sing im tang ngor mane uki sing MLA di moi yan sa mane sa mane mane bu MLA hai gum se mete MLA na ko hai si naga sing ki sing kum sa mane ke ron de command to ge tai mete gi de dum command structure me te mete gi MLA sing si party line dan sing ate party manung dana portfolio p de singong pangi phang de ai so kai ka de bi tum si disunity way jen manati apuga apun ba agenda se leiba mantar bas Manipur kai be aroi ka hagi agenda se go samane na ikun lawra go dan sai gi aina tana do na ma amana to gitar ga dem ta zero aina ta do na concept haina bagi jinthana bagi white ko gi culture se gi white ko gi culture se gi marum da individual opportunism sai se lana gi sendong lambi helona na bagi lana gi chile helona na bagi mathangi pole to padai gi power pai na ko na inga se am yawe Ano lepas kita orang pada lanai dengan mang thai. Malam dia mesti election point, pamer price is very expensive ya, no way to penone. Aduh, mau di election di affidavit, tapi tadi apa yang besar sih kita pai, aduh tahu ya, no honorable CM atam om lagu itu magi besar, dengan kau terlepas sini yang kayak gitu dari kayak hai. Jadi, aku bisin dah hai bama, dua tempat pai bama itu kau yang kang bah hai bama, proof tahu hai, itu proof di lagi. San ribu crore macam sih, anjir nanti bemele macam sih awal. mane Aduna ayam badi mohoi na lebak ni musiram ba yai adu sendal lambi na mang thai ka sang pa adu sendal lambi ki mungar pa singa pada ya na ta ba power struggle hai se sendal sen khop lambi ka mai le na bane adu moi je kai thabala nung sina ta ba male ama pali se inthu ge ai wai ge jagna ama kakala ka doni pasi ai thingna re se nam khai ge hai bagi adu gum bagi mohoi misen ki contradiction sam sumuna bagi sang siam wa me sigum ba moribun moi ba lanai ki opportunism na mang thar ka chani ba kambu se achidagi ki miyam na kaisu na diba ki da expect tong nai leite number 1 okay number 2 da hai ba ma koi sing sikhan ding jen manai hai tar ka su masi central ki command ma khada sat pani hai central government na pirak pa ya thang national party wa na mo ki party ki supermona the government ki functionary way kana central ki pir ko command the set panina mohoi de ki am ka ba effective when ngai ti manipur ngal lei ba manipur the changes lai ba me am ji the sang sina palak pa mla sing na masana khang to ba initiatives de ki krai bak de yaw ge hai se kai wang hang ne mayam kholau na tra adu ayam badi peoples ki kholau na the peoples ki voices sing na du kai koi na pamam de badi hai lalau bugi numai makon na India ki lengak sedaya nakung si yai bidagi lalau bugi irang sila henbaya dia hai bagi concession pir
ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯍꯧꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯍꯧꯅ ꯁꯣꯛꯄ ꯅꯪꯕ ꯇꯧꯔꯒ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯎꯔꯒ ꯑꯗꯨꯒꯤ ꯚꯣꯏꯁꯦꯁꯁꯤꯡꯗ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯥꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯈꯨꯠꯊꯥꯡꯗ ꯂꯦꯖꯤꯁꯂꯦꯇꯤꯚꯀꯤ ꯈꯨꯠꯊꯥꯡꯗ ꯀꯣꯁꯃꯦꯇꯤꯛ ꯁꯔꯚꯤꯁ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯁꯔꯚꯤꯁꯦꯁ ꯈꯔ ꯒ꯭ꯔꯥꯟꯇ ꯑꯣꯏꯕ ꯌꯥꯏ ꯑꯇꯩꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯕꯅꯦ ꯑꯗꯨꯅ with or without Manipur State Assembly Manipur State Assembly in the lies in the 70s doing it. I think among the question like without State Assembly. State Assembly later in the Sing of Malinga Moina saying in the Sulake. President the President from Yamalake. With or without Manipur Assembly, I survived over lay. Masida Koki, Mihut Labor say pay, 30 have been take off. Masikam to struggle to give. To struggle to get a power capture to Washington City. Malana, Kulumsavi, and Basinjina. Use investment or fair and unfairness season what Kare have a prevention, Chimnavama, like proof you are related. I don't know forces in Duna, like Baki, Karai over the Kapokum, doing no how to say. So we come there, do Levam Dipay, Levam Tui, Abamina, and some of our party, Pirate. Quite the additional power must be pretty echo. The Pali Bambu Moy will be queen of the Malaysia. She did Moy Kika respect of Nality. Moy the Yera Layra came to Canability. City, Masi Manapugi, Pelona City. Miami host Napuni. I want to pork Miam Pork. So I Madame has anything to say. I want to pork, I say, may take a thinking responsibility. She let us we are white. I want to move forward. The Canada is from Damina, putting Moxine. For the putting Moxie progressive forces in Sunjaminava. What I mean about Changi heavily. Collective existence. The idea of Manipur is a collective coexistence. Collective need, the rest of Minava. Collective requirements in fulfill Dominava. Collective enemies in Jay, put the silence Dominava, and put the growth of Minava, Sapat Minava, Tandulita, Hibison. Okay. Sir, Royba Wangzi, Sir, Tamzanisi, Kenoni, Akoy Hose Powder, Iransi, Russian Bangamde, Tani, Hele, Tawudabu Meamna, Meamgi, Wakalunda, Hangba, Hida Tamoinunda, Hangba, Wangsi, Karino Hakanda, Nagagi, Kuiraba, Isuzisu, Rushalonaba, Aduga, cookies in the Taliba, Dimansu, Piva, Aduga, meditation Tanzaba, Estisu, Piraga, Samina Tauraga, Salt. Tauragi kind of convert later, Bazala, Haidana, Hangba Wahangsi, Yamna, social media, the Tena Wahangamoy, Masiki Matanda, the Arroy Buenos Aires, Waikatami. Siki Singnavase, Signale, Aduga Medianasu, Hena, sensitized away. Okay. Verified Toba, Muslim Toba, information, Matami, Fungoga, the RP, and a word way, and more way of Siki Lele. And it put the Vasiki come through. Yung may may kaya bagi politics napapichet tuman tani issue sila yun na sige sila dun sanay mo do exactly Bharat Sarkar na daw ko free of sikay no university na yan na campaign na campaign okay table da di mo pwede already decide to relay ro niya ado na ko ning ba ma di swede no wala ni ado assurance ta Ministry of Home na being assurance ta Manipur gi lady ba ngam kai ka hello hai ni karma mo ka hello do no Karma mo, the aliens the Udrino. Namkasi Maka Tamaga administration Situman to one Silaka Ramadudi, Yabam, the having Apostolate. I don't know, was it say Quasi Chrome the Labradino had to say in Hazarduni, Bharat Sarkarna, and lip with the Woki Repoi. Sikari were getting had to say high vocation of the Lam Gimapuse Mapangan can know. Thank you. Thanks to you, Masi, Akoy, Minor TV channel, the Hanba Santopsa program, Haitare, Akoy, Manipur, Hainaming Tonza program, Sida, Koy, Marik Chumba, Humkaya, Koy, Dr. Maleming Tozana, Miang Pamda, Tambiba, Sigidamutasu, Tagasari, Amadi, Viripuna Pumatang Sida, Howdagi, Loy Howay, with Gitama, Haining a later not Tagasaba Puntoksari, have a white sizer of Matang stuff, Denson Tagasari Punapo. Thank you.